ꯑꯍꯥꯟꯕꯃꯛꯇꯗ ꯖꯦꯝꯁ ꯍꯩꯒ꯭ꯔꯨꯖꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠ 168 ꯁꯨꯕ ꯇꯥꯡꯀꯛ ꯀ꯭ꯔꯥꯏꯝ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯃꯤꯀꯣꯛ ꯀꯥꯡꯗꯅ ꯊꯣꯛꯂꯛꯂꯤꯕ ꯀ꯭ꯔꯥꯏꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯈꯪꯗꯕ ꯌꯥꯗꯦ ꯃꯁꯤ ꯈꯪꯂꯒ ꯑꯩꯈꯣꯏꯒꯤ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯅꯅꯕꯒꯤ ꯈꯣꯡꯐꯝ ꯑꯗꯨꯗ ꯆꯦꯠꯅ ꯂꯦꯞꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯃꯔꯨꯝ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯊꯣꯔꯛꯄꯗꯒꯤ ꯚꯤꯗꯤꯑꯣ ꯀꯌꯥ ꯚꯥꯏꯔꯦꯜ ꯑꯣꯏꯗꯨꯅ ꯌꯦꯡꯕꯗ ꯀꯤꯕ ꯍꯪꯒꯣꯏꯕ ꯀꯌꯥ ꯃꯔꯨꯝ ꯑꯩꯈꯣꯏꯗ ꯐꯥꯎꯍꯜꯂꯤ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯃꯤ ꯑꯃꯕꯨ ꯃꯤ ꯀꯌꯥ ꯃꯔꯨꯝꯅ ꯇꯥꯟꯅꯗꯨꯅ ꯊꯥꯡ ꯑꯗꯨꯅ ꯌꯥꯟꯕꯒꯤ ꯚꯤꯗꯤꯑꯣ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯅ ꯊꯧꯗꯣꯛ ꯑꯃꯒꯤꯗꯃꯛ ꯃꯤꯑꯣꯏ ꯑꯃꯗ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯐꯨꯕ ꯆꯩꯕ ꯆꯩ ꯄꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯃꯈꯨꯠꯇ ꯑꯥꯏꯟ ꯄꯥꯏꯗꯨꯅ ꯃꯤꯌꯥꯝꯒꯤ ꯏꯍꯧꯗ ꯃꯤꯑꯣꯏ ꯑꯃꯕꯨ ꯍꯥꯠꯄꯅꯆꯤꯡꯕ ꯃꯁꯤ ꯈꯛꯇꯗ ꯅꯠꯇꯅ ꯋꯥꯐꯝ ꯑꯁꯤꯅ ꯀ꯭ꯔꯥꯏꯝ ꯇꯧꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯌꯣꯛꯈꯠꯆꯕꯒꯤ ꯋꯥꯐꯝꯗꯤ ꯅꯠꯇꯦ ꯃꯤꯑꯣꯏ ꯑꯗꯨꯅ ꯂꯥꯟꯕꯒꯤ ꯗꯟꯗꯤꯗꯤ ꯃꯤꯌꯥꯝꯅ ꯄꯤꯔꯤ ꯑꯗꯨꯕꯨ ꯃꯤꯌꯥꯝ ꯑꯗꯨꯅ ꯑꯥꯏꯟꯒꯤ ꯃꯤꯠꯌꯦꯡꯗ ꯃꯈꯣꯏꯅ ꯑꯃꯨꯛ ꯑꯥꯏꯟ ꯄꯥꯏꯗꯨꯅ ꯃꯤ ꯑꯗꯨꯕꯨ ꯍꯥꯠꯂꯤꯕ ꯑꯗꯨꯗꯤ ꯑꯥꯏꯟꯒꯤ ꯃꯤꯠꯌꯦꯡꯗ ꯌꯥꯔꯤꯕ꯭ꯔꯥ ꯃꯈꯣꯏꯗꯤ ꯂꯥꯟꯗ꯭ꯔꯤꯕ꯭ꯔꯥ ꯍꯣꯏ ꯑꯗꯨꯕꯨ ꯀꯣꯔꯠ ꯑꯃꯗꯤ ꯄꯨꯂꯤꯁꯅ ꯃꯔꯥꯜ ꯂꯩꯕ ꯃꯤ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯃꯔꯥꯜ ꯂꯩꯕ ꯑꯗꯨꯒꯤ ꯗꯟꯗꯤ ꯄꯤꯕ ꯉꯝꯂꯛꯇꯕ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯈꯣꯏꯁꯥꯎꯅꯗꯨꯅ ꯍꯥꯠꯍꯧꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇꯃꯛ ꯃꯤꯌꯥꯝꯅ ꯍꯥꯠꯇꯣꯛꯄ ꯌꯥꯎꯏ ꯃꯣꯕꯥꯏꯜ ꯄꯥꯏꯅꯕ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯤꯉꯩ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯣꯕꯥꯏꯜꯅ ꯚꯤꯗꯤꯑꯣ ꯀꯌꯥ ꯅꯝꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯇꯨꯅ ꯑꯗꯨꯃꯛ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯏ ꯄꯥꯎ ꯑꯣꯏꯅ ꯐꯣꯡꯂꯛꯄ ꯍꯥꯏꯕꯗꯨꯅ ꯑꯃꯅꯤ ꯑꯗꯨꯕꯨ ꯚꯤꯗꯤꯑꯣ ꯌꯥꯎꯔꯛꯄ ꯑꯁꯤꯅ ꯊꯧꯗꯣꯛ ꯑꯗꯨ ꯃꯤ ꯑꯃꯒꯤ ꯃꯤꯠꯃꯥꯡꯗ ꯊꯣꯛꯄꯒ ꯆꯞ ꯑꯗꯨꯃꯛ ꯃꯥꯟꯅꯍꯜꯂꯤ ꯃꯁꯤ ꯑꯐꯕꯅꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯐꯠꯇꯕꯅꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯑꯁꯣꯏꯕ ꯚꯤꯗꯤꯑꯣ ꯑꯃꯅ ꯀꯥꯡꯂꯨꯞ ꯑꯅꯤ ꯅꯥꯏꯕ ꯑꯣꯏꯔꯛꯂꯕꯗꯤ ꯔꯥꯏꯌꯣꯠ ꯀꯌా ꯊꯣꯛꯂꯛꯄ ꯃꯁꯥꯅ ꯇꯥꯕꯅꯤ ꯃꯁꯤꯗ ꯃꯔꯥꯜ ꯂꯩꯇꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯒꯗꯧꯔꯤꯕꯅꯤ ꯃꯔꯨꯑꯣꯏꯅ ꯅꯣꯡꯃꯒꯤ ꯁꯨ ꯅꯣꯝꯗꯨꯅ ꯆꯥꯖꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞ ꯀꯌꯥꯗ ꯀꯥꯡꯂꯨꯞꯁꯤꯡ ꯑꯗꯨ ꯈꯟꯗꯨꯅ ꯍꯥꯠꯇꯣꯛꯄꯤꯔꯛꯂꯕꯗꯤ ꯃꯗꯨꯗ ꯃꯥꯡꯖꯒꯗꯧꯔꯤꯕꯁꯤ ꯀꯅꯥꯅꯣ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ CCTV ꯁꯝꯅ ꯍꯥꯏꯔꯕꯗ ꯀ꯭ꯂꯣꯖ ꯁꯥꯔꯀ꯭ꯌꯨꯠ ꯇꯦꯂꯤꯚꯤꯖꯟ CCTVꯒꯤ ꯂꯣꯡꯐꯣꯝꯗ ꯌꯨꯝ ꯈꯨꯗꯤꯡ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯈꯨꯗꯤꯡ ꯗꯨꯀꯥꯟ ꯈꯨꯗꯤꯡ ꯄꯦꯇ꯭ꯔꯣꯜ ꯄꯝꯅꯆꯤꯡꯕ ꯑꯃꯗꯤ ꯕꯦꯡꯛ ꯁ꯭ꯀꯨꯜ ꯑꯣꯐꯤꯁ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯌꯥꯗ CCTV ꯍꯧꯖꯤꯛꯇꯤ ꯂꯣꯏꯅꯃꯛ ꯄꯥꯟꯅꯔꯤ ꯃꯁꯤ ꯁꯤꯖꯤꯟꯅꯕ ꯑꯁꯤꯅ ꯀ꯭ꯔꯥꯏꯝ ꯑꯃ ꯊꯣꯛꯄꯗ CCTV ꯑꯃꯅ ꯂꯣꯠꯄ ꯌꯥꯗꯕ ꯃꯔꯝꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯗ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯔꯦꯀꯣꯔꯗ ꯇꯧꯁꯤꯜꯂꯤ ꯃꯁꯤꯗꯒꯤ ꯀ꯭ꯔꯥꯏꯝ ꯇꯧꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯐꯨꯇꯦꯖ ꯑꯗꯨꯅ ꯀꯣꯔꯠꯇ ꯄꯨꯊꯣꯛꯇꯨꯅ ꯎꯠꯄꯗ ꯑꯌꯥꯕ ꯄꯤ ꯄꯨꯂꯤꯁꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯗꯨꯅ CCTVꯒꯤ ꯐꯨꯇꯦꯖ ꯀꯌꯥꯗ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏ ꯀꯌꯥ ꯃꯔꯨꯝ ꯐꯥꯒꯠꯄꯁꯨ ꯉꯝꯃꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯀꯦꯁ ꯑꯁꯤ ꯑꯃꯨꯛ ꯃꯤꯌꯥꯝꯗ ꯇꯝꯖꯔꯤ ꯊꯧꯗꯣꯛ ꯑꯁꯤ ꯗꯦꯜꯂꯤꯒꯤ ꯁꯥꯂꯤꯃꯥꯔ ꯕꯥꯒꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯈꯛꯅꯤ ꯏꯪ 2013 ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯃꯗ ꯕꯤꯖꯤꯅꯦꯁꯃꯦꯟ ꯄꯪꯀꯖ ꯃꯦꯍꯇꯥ ꯀꯧꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯆꯍꯤ 2 ꯁꯨꯔꯕ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯪꯀꯖꯅ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯍꯧꯗꯣꯛꯂꯝꯃꯤ ꯁꯨꯗꯥ ꯑꯩꯅ ꯀꯧꯔꯤꯁꯤ ꯇꯥꯔꯤꯔꯣ ꯑꯝꯇ ꯍꯧꯒꯠꯂꯨ ꯉꯔꯥꯡ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤ ꯍꯥꯏꯒꯦ ꯑꯣ ꯑꯩ ꯇꯥꯔꯦ ꯅꯁꯥꯁꯤꯅ ꯑꯍꯤꯡꯁꯤ ꯀꯞꯄꯗꯒꯤ ꯇꯨꯝꯗꯕꯗꯒꯤ ꯑꯩꯁꯤ ꯌꯥꯍꯧ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯑꯩ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯜꯂꯒꯦ ꯐꯔꯦ ꯁꯨꯗꯥ ꯑꯩꯅ ꯍꯥꯏꯕꯗꯨ ꯀꯥꯎꯒꯅꯨ ꯑꯩꯈꯣꯏ ꯈꯔ ꯉꯟꯅ ꯆꯠꯇ꯭ꯔꯕꯗꯤ ꯍꯣꯔꯦꯟ ꯂꯥꯏ ꯈꯨꯔꯨꯝꯕꯗꯅꯦ ꯒꯨꯔꯨꯗ꯭ꯋꯥꯔꯗ ꯌꯥꯝꯅ ꯊꯦꯡꯒꯅꯤ ꯑꯗꯨꯒ ꯊꯕꯛꯁꯨ ꯌꯥꯝꯅ ꯂꯩ ꯌꯥꯔꯒꯗꯤ ꯑꯌꯨꯛ ꯑꯉꯟꯕꯁꯦ ꯃꯇꯝꯁꯤ ꯊꯑꯣꯏꯅ ꯊꯥꯔꯛꯄꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯒꯗꯕꯅꯤ ꯑꯩ ꯈꯪꯖꯔꯦ ꯑꯩ ꯃꯤꯅꯤꯠ 10ꯒꯤ ꯃꯅꯨꯡꯗ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯦꯝ ꯁꯥꯕꯤꯔꯣ ꯑꯩ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯖꯔꯒꯦ ꯑꯁꯨꯝꯅ ꯄꯪꯀꯖ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯨꯗꯥ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯒꯨꯔꯨꯗ꯭ꯋꯥꯔꯗ ꯂꯥꯏ ꯈꯨꯔꯨꯝꯅꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ ꯁꯨꯗꯥꯅ ꯃꯆꯥꯅꯨꯄꯥ ꯆꯍꯤ 2 ꯁꯨꯔꯕ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯁꯤꯜꯂꯝꯃꯤ ꯂꯣꯏꯅꯅ ꯃꯍꯥꯛꯁꯨ ꯂꯥꯏ ꯈꯨꯔꯨꯝꯕꯗꯨ ꯆꯠꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯄꯪꯀꯖꯅ ꯍꯥꯏꯈꯤ ꯁꯨꯗꯥ ꯂꯣꯏꯔꯕ꯭ꯔꯥ ꯑꯩ ꯂꯣꯏꯖꯔꯦ ꯆꯠꯂꯁꯤ ꯌꯥꯔꯅꯤ ꯍꯧꯖꯤꯛꯇꯤ ꯍꯣꯏ ꯌꯥꯝꯅ ꯐꯔꯦ ꯉꯁꯤꯁꯦ ꯒꯨꯔꯨꯗ꯭ꯋꯥꯔꯗ ꯑꯩꯈꯣꯏ ꯂꯥꯏ ꯈꯨꯔꯨꯝꯕꯁꯦ ꯄꯨꯛꯅꯤꯡ ꯆꯪꯅ ꯈꯨꯔꯨꯝꯒꯗꯕꯅꯤ ꯌꯦꯡꯉꯣ ꯑꯩꯅ ꯇꯧꯔꯤꯕ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯃꯥꯏ ꯄꯥꯛꯂꯦ ꯍꯧꯖꯤꯛꯇꯤ ꯃꯤꯑꯣꯏ ꯀꯌꯥ ꯃꯔꯨꯝꯅ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯂꯣꯏꯅ ꯌꯦꯡꯁꯤꯜꯂꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯜꯂꯦ ꯃꯁꯤ ꯈꯛꯇꯁꯨ ꯅꯠꯇꯅ ꯌꯨꯝꯗ ꯂꯩꯔꯤꯕ ꯅꯉꯣꯟꯗ ꯌꯨꯝꯊꯪꯅꯕ ꯃꯤꯑꯣꯏ ꯀꯌా ꯃꯔꯨꯝ ꯅꯠꯇ꯭ꯔꯒ ꯃꯤ ꯑꯇꯣꯞꯄꯁꯤꯡꯅ ꯅꯉꯣꯟꯗ ꯄꯥꯎ ꯀꯌꯥ ꯃꯔꯨꯝ ꯇꯝꯁꯜꯂꯦ ꯅꯪꯅ ꯁꯣꯏꯕ ꯆꯤꯡꯅꯕ ꯂꯩꯔꯤ ꯍꯧꯖꯤꯛꯇꯤꯅꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯀꯣꯛꯅꯅꯕꯒꯤꯗꯃꯛ ꯒꯨꯔꯨꯗ꯭ꯋꯥꯔꯗ ꯆꯠꯂꯒ ꯑꯩꯈꯣꯏ ꯂꯥꯏ ꯈꯨꯔꯨꯝꯒꯗꯕꯅꯤ ꯍꯣꯏ
ꯑꯩꯈꯣꯏ ꯆꯠꯂꯁꯦ ꯑꯩ ꯂꯣꯏꯔꯦ ꯑꯉꯥꯡꯁꯨ ꯑꯩ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯐꯔꯦ ꯆꯠꯁꯤ ꯑꯩ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯊꯣꯔꯛꯀꯦ ꯑꯁꯨꯝꯅ ꯄꯪꯀꯖ ꯃꯦꯍꯇꯥ ꯍꯥꯏꯔꯤꯕꯁꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯆꯍꯤ 2ꯔꯣꯝ ꯁꯨꯔꯕ ꯃꯆꯥꯅꯨꯄꯥ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗ ꯍꯥꯞꯂꯒ ꯑꯌꯨꯛ ꯑꯉꯟꯕꯗ ꯒꯨꯔꯨꯗ꯭ꯋꯥꯔꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯅꯅꯕꯒꯤꯗꯃꯛ ꯊꯣꯔꯛꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯒꯨꯔꯨꯗ꯭ꯋꯥꯔꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯈꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯂꯝꯕꯦꯟ ꯑꯃꯗ ꯂꯥꯛꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯂꯝꯕꯦꯟ ꯑꯗꯨꯗ ꯌꯨ ꯇꯔꯟ ꯑꯃꯗ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯃꯥꯔꯨꯇꯤ 800 ꯑꯗꯨ ꯃꯃꯥꯏ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯃꯃꯥꯏ ꯂꯩꯔꯤꯉꯩꯒꯤ ꯇꯟꯖꯥ ꯑꯗꯨꯗ ꯕꯥꯏꯛꯇ ꯃꯤꯑꯣꯏ ꯑꯅꯤ ꯃꯀꯣꯛꯇ ꯍꯦꯜꯃꯦꯠ ꯑꯃꯃꯝ ꯎꯠꯂꯒ ꯄꯪꯀꯖꯀꯤ ꯒꯥꯔꯤ ꯃꯃꯥꯡꯗ ꯈꯥꯝꯈꯤꯔꯝꯃꯤ ꯑꯁꯤꯒꯨꯝꯕ ꯇꯟꯖꯥ ꯑꯁꯤꯗ ꯈꯣꯡꯂꯩ ꯊꯨꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯇꯣꯡꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯣꯀꯦꯟ ꯃꯦꯠ ꯄꯤꯁꯇꯣꯜ ꯑꯃ ꯁꯠꯇꯣꯛꯂꯒ ꯄꯪꯀꯖꯀꯤ ꯒꯥꯔꯤꯗ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯜꯂꯛꯈꯤ ꯅꯣꯡꯃꯩꯅ ꯀꯥꯞꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯥꯔꯨꯇꯤ 800ꯀꯤ ꯒ꯭ꯂꯥꯁ ꯀꯥꯏꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯊꯕꯥꯛꯇ ꯅꯣꯡꯃꯩꯅ ꯀꯥꯞꯈꯤ ꯑꯃꯗꯤ ꯑꯍꯨꯝꯁꯨꯕ ꯃꯔꯨ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯣꯙꯥꯒꯤ ꯃꯤꯠꯀꯤ ꯃꯤꯠꯈꯥꯗ ꯅꯣꯡꯃꯩ ꯃꯔꯨꯗꯨ ꯄꯥꯟꯈꯤ ꯑꯃꯗꯤ ꯃꯤꯍꯥꯠꯄꯁꯤꯡ ꯑꯗꯨꯅ ꯑꯣꯟꯁꯤꯜꯂꯒ ꯄꯪꯀꯖ ꯃꯦꯍꯇꯥꯗ ꯅꯣꯡꯃꯩꯅ ꯑꯃꯨꯛ ꯀꯥꯞꯈꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯅꯣꯡꯃꯩ ꯑꯗꯨ ꯃꯔꯨ ꯆꯞꯈꯤ ꯑꯃꯗꯤ ꯄꯪꯀꯖꯇ ꯅꯣꯡꯃꯩ ꯑꯗꯨ ꯀꯥꯞꯄ ꯌꯥꯈꯤꯗꯦ ꯈꯣꯡꯂꯩ ꯊꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯎꯅꯔꯛꯇ꯭ꯔꯤꯉꯩꯗ ꯃꯤꯍꯥꯠꯄꯁꯤꯡ ꯒꯥꯔꯤ ꯊꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯪꯀꯖꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯆꯦꯟꯁꯤꯟꯗꯨꯅ ꯁꯨꯗꯥ ꯅꯪ ꯀꯩꯗꯧꯔꯒꯦ ꯁꯨꯗꯥ ꯁꯤ ꯍꯧꯒꯠꯂꯣ ꯅꯃꯤꯠꯇꯨ ꯄꯥꯡꯉꯣ ꯁꯨꯗꯥ ꯑꯩꯉꯣꯟꯗ ꯌꯦꯡꯉꯣ ꯀꯗꯥꯏ ꯑꯉꯥꯡꯁꯤ ꯁꯣꯛꯄ꯭ꯔꯥ ꯑꯣ ꯃꯥꯏ ꯒꯣꯗ ꯑꯉꯥꯡꯁꯤ ꯁꯣꯛꯇ꯭ꯔꯦ ꯁꯨꯗꯥ ꯁꯤ ꯅꯃꯤꯠꯇꯨ ꯄꯥꯡꯉꯣ ꯑꯩ ꯒꯥꯔꯤꯁꯤ ꯂꯧꯒꯦ ꯍꯣꯁꯄꯤꯇꯥꯜꯗ ꯌꯥꯝ ꯊꯨꯅ ꯑꯩ ꯅꯪꯕꯨ ꯄꯨꯒꯦ ꯁꯨꯗꯥ ꯅꯃꯤꯠꯇꯨ ꯄꯥꯡꯉꯣ ꯁꯨꯗꯥ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨ ꯌꯥꯝꯅ ꯈꯣꯡꯂꯩ ꯊꯨꯅ ꯊꯧꯔꯒ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯝꯃꯤ ꯍꯣꯁꯄꯤꯇꯥꯜꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯄꯨꯕ ꯃꯇꯝꯗ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯕ ꯃꯇꯨꯡꯗ ꯗꯣꯛꯇꯔꯅ ꯂꯝꯕꯤꯗ ꯁꯤꯔꯒ ꯄꯨꯔꯛꯂꯦ ꯃꯍꯥꯛ ꯁꯤꯔꯦ ꯍꯥꯏꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯗꯣꯛꯇꯔꯁꯤꯡꯅ ꯍꯥꯏꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯆꯍꯤ 2ꯔꯣꯝ ꯁꯨꯔꯕ ꯑꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯁꯣꯛꯂꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯈꯤ ꯄꯨꯂꯤꯁ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯑꯃꯗꯤ ꯄꯨꯂꯤꯁꯅ ꯄꯪꯀꯖ ꯁꯤꯗ ꯑꯝꯇ ꯐꯝꯃꯨ ꯅꯍꯥꯛꯀꯤ ꯊꯧꯗꯣꯛꯁꯤ ꯇꯥꯕꯗ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯦꯅꯤꯋꯦ ꯊꯧꯗꯣꯛꯁꯤ ꯀꯃꯥꯏꯅ ꯊꯣꯛꯄꯅꯣ ꯑꯩꯈꯣꯏꯗ ꯃꯔꯤꯛ ꯆꯨꯝꯅꯗꯨ ꯇꯝꯃꯨ ꯏꯟꯁꯄꯦꯛꯇꯔ ꯉꯁꯤꯁꯤ ꯑꯌꯨꯛ ꯑꯉꯟꯕ ꯄꯨꯡ 4 ꯇꯥꯕ ꯃꯇꯝꯗ ꯒꯨꯔꯨꯗ꯭ꯋꯥꯔꯗ ꯑꯩꯒꯤ ꯅꯨꯄꯤꯒ ꯂꯥꯏ ꯈꯨꯔꯨꯝꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯆꯠꯂꯨꯕꯅꯤ ꯑꯩꯁꯨ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯕꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗꯨ ꯈꯔ ꯉꯟꯅ ꯆꯠꯅꯅꯕꯒꯤꯗꯃꯛ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛꯁꯨ ꯌꯥꯔꯛꯈꯤ ꯂꯣꯏꯅꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯗꯁꯥ ꯇꯥꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯒꯨꯔꯨꯗ꯭ꯋꯥꯔꯗ ꯑꯃꯨꯛꯇꯪ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯌꯦꯡꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯗꯁꯥꯁꯤ ꯀꯣꯛꯀꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯟꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯈꯤ ꯑꯣ ꯅꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯗꯁꯥ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯗꯁꯥ ꯍꯥꯏꯕꯗꯤ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯇꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯂꯥꯏꯁꯤ ꯈꯨꯔꯨꯝꯖꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪ ꯅꯁꯥꯗ ꯀꯔꯤ ꯌꯨꯝꯗ ꯗꯁꯥ ꯇꯥꯕ ꯂꯩꯕꯒꯦ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯒꯨꯝꯕ ꯗꯁꯥ ꯇꯥꯕꯗꯤ ꯂꯩꯇꯦ ꯑꯣ ꯒꯨꯔꯨꯗ꯭ꯋꯥꯔꯗ ꯂꯥꯏ ꯈꯨꯔꯨꯝꯕꯁꯤ ꯑꯌꯨꯛ ꯉꯟꯅ ꯆꯠꯂꯤꯕꯒꯤ ꯃꯔꯝꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯏꯟꯁꯄꯦꯛꯇꯔ ꯑꯩ ꯑꯣꯐꯤꯁꯇꯁꯨ ꯑꯩꯒꯤ ꯊꯧꯗꯥꯡ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ ꯑꯣꯐꯤꯁꯁꯨ ꯂꯦꯞꯄ ꯌꯥꯗꯦ ꯃꯔꯝ ꯑꯁꯤꯅ ꯑꯣꯐꯤꯁ ꯀꯥꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯈꯔ ꯉꯟꯅ ꯆꯠꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯆꯠꯄꯅꯤ ꯑꯣ ꯑꯗꯨꯕꯨꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯪꯅꯤꯡꯂꯤꯁꯦ ꯅꯍꯥꯛꯀꯤ ꯅꯨꯄꯤꯗ ꯅꯣꯡꯃꯩ ꯀꯥꯞꯂꯤꯁꯤ ꯃꯇꯧ ꯀꯔꯝꯅ ꯀꯥꯞꯄꯅꯣ ꯑꯩꯈꯣꯏꯗ ꯑꯝꯇ ꯍꯥꯏꯌꯨ ꯏꯟꯁꯄꯦꯛꯇꯔ ꯒꯨꯔꯨꯗ꯭ꯋꯥꯔꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯜꯂꯛꯂꯒ ꯑꯩꯈꯣꯏꯅ ꯌꯨ ꯇꯔꯟ ꯑꯃꯗ ꯑꯩꯅ ꯃꯃꯥꯏ ꯂꯩꯕꯅꯤ ꯌꯨ ꯇꯔꯟ ꯑꯗꯨꯗ ꯑꯩꯅ ꯇꯞꯅ ꯃꯃꯥꯏ ꯂꯩꯔꯒ ꯒꯥꯔꯤ ꯑꯁꯤ ꯂꯩꯊꯣꯛꯄ ꯍꯧꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯕꯥꯏꯛ ꯑꯃ ꯊꯧꯔꯛꯈꯤ ꯕꯥꯏꯛ ꯊꯧꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯅꯤꯗꯨ ꯍꯦꯜꯃꯦꯠ ꯑꯃꯃꯝ ꯎꯞꯄꯤ ꯑꯗꯨꯒ ꯏꯟꯁꯄꯦꯛꯇꯔ ꯃꯅꯤꯡ ꯊꯪꯕ ꯃꯤꯑꯣꯏꯗꯨꯅ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗꯒꯤ ꯂꯣꯀꯦꯟ ꯃꯦꯠ ꯄꯤꯁꯇꯣꯜ ꯑꯃ ꯁꯠꯇꯨꯅ ꯑꯩꯒꯤ ꯒꯥꯔꯤꯗ ꯅꯣꯡꯃꯩꯅ ꯀꯥꯞꯄꯛꯈꯤ ꯑꯩꯒꯤ ꯀꯥꯔꯒꯤ ꯒ꯭ꯂꯥꯁ ꯀꯥꯏꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯦꯞꯄ ꯂꯩꯇꯅ ꯃꯈꯣꯏꯅ ꯅꯣꯡꯃꯩ ꯃꯔꯨ 2 ꯑꯃꯒ ꯀꯥꯞꯄꯛꯈꯤ ꯑꯍꯥꯟꯕ ꯅꯣꯡꯃꯩ ꯃꯔꯨꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤ ꯁꯣꯗꯥꯒꯤ ꯊꯕꯥꯛꯇ ꯄꯥꯟꯈꯤ ꯑꯅꯤꯁꯨꯕꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯠꯀꯤ ꯃꯤꯈꯥꯗ ꯄꯥꯟꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯤꯍꯥꯠꯄꯁꯤꯡ ꯑꯗꯨꯅ ꯑꯣꯟꯁꯤꯟꯗꯨꯅ ꯑꯩꯉꯣꯟꯗ ꯅꯣꯡꯃꯩ ꯀꯥꯞꯄꯛꯈꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯏꯟꯁꯄꯦꯛꯇꯔ ꯑꯩꯉꯣꯟꯗ ꯅꯣꯡꯃꯩ ꯀꯥꯞꯅꯅꯕ ꯃꯤꯍꯥꯠꯄꯁꯤꯡ ꯑꯗꯨꯅ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯅꯣꯡꯃꯩꯗꯣ ꯃꯔꯨ ꯆꯞꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯃꯤꯌꯥꯝ ꯈꯪꯅꯔꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯈꯤ ꯑꯣ ꯅꯪꯒꯤ ꯀꯥꯔꯒꯤ ꯃꯃꯥꯡꯗ ꯈꯥꯝꯂꯤꯕ ꯒꯥꯔꯤ ꯑꯗꯨꯒꯤ ꯅꯝꯕꯔ ꯈꯪꯕ꯭ꯔꯣ
थौदोक अदु हाथो हाथु थोक मरमना ऐ गाड़ी अदुगी नंबर दी खंग ngam जाउद्रे हो अदु पंगस थोलिबा थौदोक सिमी हाटपगी थौदो मन एकोई खर तोइने दी उनब तारी मसिगी मरमदी नंगी नुपी हालिबा सिंगसे फाबा ngamna ननबगी एक्सपेक्ट एंगोंदो लोइना हाइबियो ऐ पांगबा याबा मतेंग पांगजगी थैंक यू एकोई यामना कुमनम तथिजन की मरुइना असीबा हक्सांग से पोस्टमार्टम तौरगा मदुदा सिजनरिबा नोंमै मरु अदु करमबनो अदुगा खोई यामना कुमना थिजनदबा तंगाई फदब लैरि अखोई सोइदना दोंगी युमदा लाके फनी इंस्पेक्टर मसिगी मतुंगदा पुलिसना असीबा हक्सांग अदु पोस्टमार्टम तौरबा मतुंगदा पोस्टमार्टम तौरिबा डॉक्टर अदुगा पुलिस को उनरम डॉक्टर सोदा हरिबा नुपी असि मथौ करमना सिबनो अदुगा मोंदा सिजनरिबा नोंमैसि करमबननि न खनबा यागी इंस्पेक्टर नोंमैसि यामना पॉइंट ब्लैंक आइबदि याम नकना कापा नोंमै अदुगा सिजनरिबा नोंमैसि खोइगी लोकेन मैन अदुगा नोंमै मरुसि माहाकी थबाकता मपाले अदुगा मिखादा मपाले माहाक्ति ऑन द स्पॉट मफम अदुदा दमक सिबि याय अदुगा हॉस्पिटल अदुदा पुरकपा मतमदसु सिरगा पुरकपने हाइबसि डॉक्टर नमदुगी सर्टिफाइड तौर थागतचरी डॉक्टर मसिगी मखा तारकपद पुलिसना मिसी असि कनाना करीगिदमक करी नुंगाइनिदब लैबगिदमक पांगथोकपनो हाइदना पंकज को उनरम पंकज इंस्पेक्टर संचिनबिरो सोमद फंबियो यारे यारे अखोई पोस्टमार्टम की रिपोर्ट फंगे नाकी नुपीसी थौदोक थोफमद सिबने हाइबसे कोई चपचाना खंग अदो अखोइना खंगबदी नंगा नुंगाइनिदब कना लेगे इंस्पेक्टर आइके नुंगाइनिदबदी कनागुम अमता लेथि अखोइदा नंगा नुंगाइनिदब करिगुम मी लेरबदी अखोइदा क्लू खरा पिरबदी मिहार असिगी मतंगदा खोइना मांगलोमदा चंगसिन मंगमगदबनी अदुबु नाहनसु नाहकी नुंगाइनिदब लेते हारबनिना अखोइददी खरा वाबा ओइगदौरी एनीवे अखोइ मिसी असे लेमना तोरो सोइदनमकी मी हाटपदु कनानो हाइबदो अखोइ सोइदना दोमदा उटकन हौजिगिदि खोइ चलगे अदुगा तंगाई फदरबदी खोइ अमहना लाकनी फनी इंस्पेक्टर ऐ मतम पुनमुक्ता दोंगी मतिंग पांगनी असुमना पुलिस मफम अदुदगी लाखिरमी असुमना पुलिसना थौदोक थोकफमदा चत्तुना थौदोक थोलिबा मफम अदुदा नोंमैना कापगे असुगुम थौदोक अमा थोकखिब्रा हाइदुना अकोइबगी मियामसिंग हंगबा मतमदा मफम अदुदा मी का हेना लेतबा मरमना थौदोक अदुदा कार ममांगदा थलगा नोंमैना कापखि हाइबसि कनागुम्बा अमतन उहोइ हाइबसि हाइरखिदि अदुबु मियोइ खरनदी यू टर्न अदु लैखरबा मतुंगदा मफम अदुदा कार अमगि मनुंगदा नुपी सिदुनु लेरमी अमदी महाक्की मपुरुबना मतेंग पांगननबगिदमक नियाम कोइकुक कोंगनबा अदु उखि हाइना तमलम अदुबु तसेंगनमक बाइक अमा थौरुक्तुना मफम अदुदा नोंमैना कापखिब्रा नत्रगा कापखिदब्रा हाइबसि मफम अदुदा मी तांगना लेबा मरमना कापखिबबु ओइरबसु कापतबबु ओइरबसु कना अमतन उखिरमदे मसिना पुलिसना मेयात असगी मतंगदा थिगलकपदा अवाबा मोइकी मसिगी मतुंगदा पुलिसना थौदोक थोकलिबा मफम अदुगी नाकंदा लेरिबा दुकान सिंग अमदी पेट्रोल पंप अमदी तोंगान तोंगान मफम कयादा खिल्लिबा सीसीटीवी की मतेंग लौबा नतना करिगुम्बा उपाय अमता लेखिदे असुमना सीसीटीवी की फुटेज सिंग अदु मथंग मथंग पुलिसना खोंगलम मतम कया संखिरम पुंग कया संखि थौदोक थोकिबा मतम अदु पुंग कयानो हाइना पंकजता हंगबा मतमदा पंकजना हाइरखिबा पुंगफम अदुदा सीसीटीवी फुटेजता हारिबा पुंगफम अदुगी वीडियो फुटेज पुनः पुलिसना मतम कया चंगना थिजिलम पुलिस मकोंग ममै गाउखि मफम अदुदा लेबा सीसीटीवी फुटेज सिंग येंगबा मतमदा हारिबा पुंगफम अदुदा मखोइगी 800 मारुति कार असि थौरखिबा सीसीटीवी की फुटेज सिंग पुनमक्ता उखिरम अदुबु अयाम्बा सीसीटीवी फुटेज सिंग अदु येंगबा मतमदा गाड़ी ममांगदा थत्तुनु नोंमैना कापा अदुदी सीसीटीवी फुटेजता अमत्ता उखिरमदे मसिना पुलिसना थिजलिबा केस असिदा अरेंबा हाइबदु ताकि मदुगी मतुंगदा पुलिस स्टेशन अदुदा पुलिस ऑफिसर अमना हाइके सुदेश अखोई सीसीटीवी पुनमा खुना लोली येंबा लोरे अदुबु सीसीटीवी फुटेजतदी पुंगफम अदुदा महाना गाड़ी थौबा अमदी गाड़ी ममाई लेबदि उखि अदुबु नाकन अदोमदा सीसीटीवी की फुटेज अमत्ता लेतबना नोंमैना कापलिबा नहा अनि अदु उबदि अमता फंगद्रे अखोई थिजनबसि लेपदि यारोय चुमी सर अखोई मफम अदुदा सीसीटीवी लेत्रगसु अतै अवांगबा युमसिंगदा सीसीटीवी फुटेज सिंगदा अखोई येंबदि करि काय
Sudesh, maduni hoje okhine tawgadabasi. Tasengna mahakki nupi asi nomaina kaptuna mioi kharana halibra. Natragna arunba khujin tharwang amada thabakse paikhalibra haibase aikogi chingnabale. Masigi matungda pulisna Pankaj hariba mioi asi karamba mioi no haiduna amuk tigat pauki. Mahakki office da satki. Office ki mioi sing amamamta wahangki. Matamaduda office ki mioi singna Pankaj haribasi mathouda masak khangba mi amani haibasi ayamana loina haraki. Masida Pankaj ki mafamda thoina chingnabadi lekhidi. Adubu police na hangbasu lepkiramdi. Masigi matungda mafam adudagi panglap laptana leiba petrol pump amada CCTV amagi footage police na amuk khonganaba honaki. Laibok phabadagi thogdok thokliba mafam adu khara lap labasu CCTV footage ta thogdok thokliba numit adugi pungpham aduda thokliba thogdok ponomak CCTV footage ta loina urame. Masigi matungda police na Pankaj pharame. Matamadu da Pankaj na Inspector karigino nakoina mi hatpa phaba ngamdraga ibo mafam asida phaba laklebasi karigino ei rasindu thigino mi hatpase kanano haibado khoi sengna take chalo gari ste kakalo Inspector nakoina mi hatpa du phadraga aigi no pisiraga ibo phari basina nakoina uninglebasi karino nakoina na thongmasak ningthina pangthokpa ngamdraga aigi no pisiraga ingonda iral lit pisano honariba aigi no pi hatlamnaga ingonda iral sinam honaribasi karigino ei Pankaj aikoida takano sigumba case kaya se thengnaduna lagbani masigi damakta police aikoise leiribani nangna chingnariba ponomakto loina take chalo gari ste kaklo yam thuna quick gari ste kaklo hey Sudesh gari ste chinghalo asumna police na namduna Pankaj phaduna porki amadi custody manungdu puselaga wahangi hey asengbudu senghayo nangi na thaidu kanbigi akoine charge thangkatpa matamda nangi charge to khara name na thangkatpige madumana nang pharsi to godabadagi kanbasu yai nangbo akoine sogutpagi maram su leiti nachindu thiradi akanba hena charge thangkatuna nangbo sibagi dandi pine nanmagi da makoin honagadi asengbudu sengna hayo karino haibirisi Inspector aine egi nupibu matau khuramna hat kadorbeno ei nachindu thigunu ne aikoina asengba haiba pamra duga nangna sana naralsi aba pamra Inspector aingondo utpining ma loina utpiu ai thogdok thokpam duda aina hariba wafam singdo loina chuma ngaktani oh nang yam pame Sudesh laptop to sipro sir sida leje chiyo sigi petrol pump ji urba nangna pung marida gurudwar da lai khurum bachale pung manga ga minute kun mi yamna chanadring egi matamda CCTV footage singdo uri su urba sa sida nang gari thore yung nang gari thore then sida nang U-turn lore sigi matungda CCTV footage amata phangdre adubu laibok phabadegi petrol pump amagi mathakta leiba CCTV gi footage amada nangna U-turn da leiraba matungda nangi gari mamangda bike amalai haidene karigi khoidu udri nangi gari mamangsta bike amata leitri sikarigino yungune sida komai misi kanano sinang natro nang nasamangna nangi gari mamangda leplaga nasadagi nongmaina satlaga nangi gari da kaplibasi sikanano ei Pankaj yamna sengnayo nasagi nawundu khoknaga mathak makha onma ngamani yamna sengnayo nangna tawriba thabakchiga haribadi numidangda namaina mit khumjilaga gari maningda haplaga lambi de chelhalaga encounter tawduna hatpada matik chadraba mi adubu yamna sengnayo karigidamukta nangi nupibu hatpano hayo Inspector asemani thogdok aina pangthokibani nangna pangthokki habadi koi khangine karigidama pangthokpana hayune Inspector aigi business tawbu mafamda priya koba nupi amaga iga arunma mari lekhe amadi asumna maga iga arunma mari lerakpadagi aingonda mahangna pressure yamna piki ai yumda hemna lepam chapum khangidi amarumda office da aigi mo mata wadu da yumda so aigi nupi so dana yamna jingnaki yumda chalaba so inu waipam khangti office da chalaba so inu waipam khangti adubu pumnu makse aina kayarak hana khalaba matungda aina lai khurumba chana na bagidamak aigi nupi da ina haiki so dana harau harau na yaki masigi matungda aina khungunga mada chalaga
local made pistol aina laiki amadi numit adugi lai khurumba loraba matungda lambi da halakpa matamda mi ka haina chanadaba u turn amada aina gari adu u turn loraga mamai le torpa matamda gari adugi mamangda aina lepki amadi aina I sada hana loaded oraba nongai asi satoktuna aina aigi car da nongai ne kapki amadi car gi mamang thamba mingsel kai khirab masigi matungda aina aigi nupida nongai na anira kapki konglei tuna mapam adudagi aina nongai losinduna mi laknaba hoba matamda miyoi anina nongai na kaptuna chatkibani haiduna aina wafam singasi miyamda aina sanduki amadi aina aigi siraba nupibu hospital da puduna magi thawai kanba yana nanabagi thaba aina hotnaki madu punamakto namtha oh nangi office ta priya ko banupi amaga nanga marigli ne hebase nangi office ta chatpa matamda nangi staff sing na chingnaba leibu wafam kaya ko direct madudagi CCTV footage ta khoni yenglaba matungda nangi naram chat nangi mong matose khang nanaba khon honakibani nangi na chindagi hojik te khoi loina khang nangi nungsiraba nupi bu halaba matungda nangi chahi ani khakta ngariba nangi nachanopa asina hayeng mahaki apokpi kanana hatki haiba matamda nang nachinduna nangi nachada kumangonggadra adu kyamna pangdaba nangi nupi si pamdradi nang khainaba yadro karigidamukta nangna mabu halibano madudi ngamdadana nangna thanglibu khongthangdo aphabani hana khanbro mihat asida chenabagidama nangi nungsiraba nangi mari lenaba nupi adusu aingi charak phangdana tolo case asigidama pankajki nupi adu miyoi kharana halamle haiduna asumna pauche kaya amadi news channel singda phongki adubu police na kanna kupna thijilaba matungda mihat asi mi atopa amana hatkiba nati pankaj masamangna mahakki aronba mari adu ningba thungnana nabagidama mahakki ahanba nupi adu nongmaina kaptuna hatpane haibasi police na mayek sengna puthoroki iramdam sanale pagasidasu kayama thokre nupi na mahakki mapuroi babu hanaba honaba malemgi mafong kaya do sothogli mahakki nupi bu halaga mapuroi baduna maning tamna chatnana nabagidama khongthang asibo chumbra aranbra hatpa haibasidi kanagumba amatagi hak nati ngasigi case asita biraga dongge pungning da kari phawbibagi adongge pungning wakhal fathabiu atonba singbu nungsibiu lairaba singbu sogatbiu pikliba angang singbu nungsibiu mi amagi nungaitana na bawahi wata amata ngangbiru purup asida hinglingi matamda purup amagi damak natraga taibang mihoiba amagi damak angam mating pangduna purup asigi mingchat lainanaba honabiram matangda case ama puduna laksige sanale pak iramdam kanglei pakna yaifare tabiriba singbu James Hagurjamna mukana khurumjari ahan mamakta da tangka kasibu tabiriba singbu James Hagurjamna taramnok chabuguloinana ikoknona khurumjari crime report chamaga humbutarani pansuba tangka miyoi bagi maithong danama maithong adugi manungda leiribana kari saglon yamba miyoi bagi punsi khongchani kanagumba amatana hektamak miyoi amagi mahaki maithong adugi manungda kari leiribagi haibasi khangbadi araibanati masimang na ikhoina uriba khudimak aranmani haibadi adumak langani adubu asigumba singasigi marakta thajadaba kayasu yaudabadi nati amabu oire thajadaba komda nga lei haiba ipa ipugi pawro ningsingbada khananingai oidaba yaudaba nati mapuroibana mahakki nupi hatpa thogdok kaya mahakki nupi mangna mi khara tanaraga mapuroiba hatpa thogdok sing asi taraga mepum khudimangna ninda taunari amadi tawpham suthoi asigumba thogdok kaya asi tholokpada aikhoina ninda tawdrabadi lamdam narakadoribani natrabadi aikhoina taramna oklagadi asugumba thogdok asina adom da tholokpa matamda mipum khudingna yarasira natraga yarosira adu ibetarabadi ngasigi case asi miyamda tamjari asengbadu khangminasi amadi achum aran karino haibasi nainaminasi aranba adugi mayokte khoi mayam punamak lepminasi thogdok asi english singani tara turuk jun thada surat thokiba thogdok amakak mafam asida dixit kauba businessman crorepati phigi business toba miyo amakak leram
ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯆꯍꯤ 2ꯒꯤ ꯃꯃꯥꯡꯗ ꯂꯨꯍꯣꯡꯈꯤꯕ ꯃꯦꯜꯁꯤ ꯀꯧꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯁꯨꯔꯠꯇ ꯂꯩꯕ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯑꯃꯒꯤ ꯌꯨꯝꯗ ꯆꯠꯂꯨꯔꯕ ꯃꯇꯨꯡꯗ ꯆꯍꯤ 2.5ꯔꯣꯝꯇ ꯉꯥꯏꯔꯤꯕꯤ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯦꯜꯁꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯃꯊꯛꯀꯤ 2nd ꯐ꯭ꯂꯣꯔꯗ ꯀꯥꯈꯠꯇꯨꯅ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯃꯍꯥꯛꯀꯤ ꯀꯥꯔꯒꯤ ꯄꯥꯔꯀꯤꯡ ꯑꯣꯏꯔꯤꯕ ꯖꯒꯥ ꯑꯗꯨꯒꯤ ꯂꯥꯏꯠ ꯑꯗꯨ ꯊꯥꯜꯂꯦ, ꯂꯥꯏꯠ ꯑꯗꯨ ꯃꯨꯠꯊꯠꯂꯨꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯤꯛꯁꯤꯠ ꯌꯨꯝ ꯑꯗꯨꯒꯤ ꯃꯈꯥꯗ ꯀꯨꯝꯊꯈꯤ꯫ ꯐꯅ ꯀꯨꯏꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯍꯜꯂꯛꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯗꯤꯛꯁꯤꯠ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯤꯅꯤꯠ ꯈꯔ ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯈꯥꯗ ꯀꯨꯝꯊꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨ 1st ꯐ꯭ꯂꯣꯔ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯤꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯂꯩꯔꯝꯈꯤ꯫ ꯑꯃꯗꯤ ꯃꯍꯥꯛꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯄ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯇꯥꯈꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯈꯤ ꯑꯃꯗꯤ ꯄꯨꯂꯤꯁ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ꯫ ꯁꯣꯝ ꯀꯅꯥ? ꯁꯥꯕ, ꯑꯩ ꯌꯨꯝꯊꯪꯅꯕ ꯌꯨꯝ ꯑꯁꯤꯗꯒꯤꯅꯤ꯫ ꯑꯩꯒꯤ ꯃꯤꯡ ꯑꯅꯟ꯫ ꯑꯩꯅꯅꯤ ꯁꯥꯕ, ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯖꯕꯗꯣ꯫ ꯑꯅꯟ, ꯏꯃꯨꯡ ꯑꯁꯤꯗ ꯑꯇꯩ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯏꯟꯁꯄꯦꯛꯇꯔ, ꯏꯃꯨꯡ ꯑꯁꯤꯗ ꯗꯤꯛꯁꯤꯠꯀꯤ ꯃꯃꯥ ꯃꯄꯥꯁꯨ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥꯗꯤ ꯑꯩꯈꯣꯏ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯎꯈꯤꯗꯦ꯫ ꯃꯈꯣꯏ ꯊꯕꯛ ꯑꯃ ꯆꯠꯈꯤꯕꯗꯤ ꯃꯥꯜꯂꯦ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯤꯗ ꯑꯩꯈꯣꯏꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕꯒꯤ ꯈꯨꯗꯣꯡ ꯆꯥꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯗꯣ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯄꯅꯣ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯕ ꯌꯥꯕ꯭ꯔꯥ? ꯏꯟꯁꯄꯦꯛꯇꯔ, ꯑꯩꯈꯣꯏꯁꯨ ꯊꯣꯏꯅ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯦꯜꯁꯤ ꯍꯥꯏꯔꯤꯕꯁꯤꯅ ꯀꯞꯄ ꯂꯥꯎꯕ ꯇꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯃꯌꯥꯝ ꯃꯐꯝꯁꯤꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯤꯕꯁꯤꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯊꯧꯗꯣꯛ ꯑꯁꯤ ꯃꯤꯍꯥꯠꯄ ꯅꯠꯇ꯭ꯔꯒ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯕ ꯐꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯐꯣꯟ ꯇꯧꯖꯔꯛꯄꯅꯤ ꯁꯥꯔ꯫ ꯌꯥꯝꯅ ꯐꯔꯦ꯫ ꯔꯥꯘꯕ, ꯌꯦꯁ ꯁꯥꯔ, ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯕ ꯄꯣꯠ ꯆꯩꯁꯤꯡ ꯂꯣꯏꯅ ꯆꯦꯛ ꯇꯧꯁꯤꯜꯂꯣ꯫ ꯊꯧꯗꯣꯛ ꯑꯁꯤ ꯃꯊꯟꯇ ꯁꯤꯖꯕꯒꯤ ꯃꯑꯣꯡꯗꯤ ꯅꯠꯇꯦ, ꯃꯤ ꯑꯃꯅ ꯃꯤ ꯍꯥꯠꯄꯒꯤ ꯃꯑꯣꯡꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯀꯅꯥꯝꯇ ꯄꯥꯏꯍꯟꯒꯅꯨ, ꯑꯗꯨꯒ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁꯀꯤ ꯀꯥꯡꯕꯨꯗ ꯄꯥꯎ ꯄꯤꯈꯣ꯫ ꯃꯐꯝ ꯑꯁꯤꯗ ꯑꯀꯨꯞꯄ ꯃꯔꯣꯜ ꯊꯤꯔꯒ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯀꯨꯞꯅ ꯅꯩꯅꯒꯗꯕꯅꯤ꯫ ꯐꯅꯤ ꯁꯥꯔ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯝꯅ ꯀꯨꯞꯅ ꯊꯤꯖꯤꯜꯂꯝꯃꯤ ꯑꯃꯗꯤ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁꯀꯤ ꯃꯤꯑꯣꯏꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯀꯧꯗꯨꯅ ꯑꯀꯨꯞꯄ ꯈꯪꯅꯅꯕꯒꯤꯗꯃꯛ ꯊꯤꯖꯤꯟꯕ ꯍꯧꯈꯤ꯫ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯋꯤꯠꯅꯦꯁ ꯑꯣꯏꯔꯤꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯦꯜꯁꯤ ꯄꯨꯂꯤꯁꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯁꯦꯡꯕ ꯈꯔ ꯈꯪꯅꯅꯕ ꯍꯣꯠꯅꯕ ꯑꯗꯨ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯔꯝꯗꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯦꯜꯁꯤꯒꯤ ꯃꯄꯨꯔꯣꯏꯕ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯃꯔꯝꯅ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯈꯤꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯇ ꯃꯍꯥꯛ ꯌꯥꯝꯅ ꯀꯞꯄ ꯃꯔꯝꯅ ꯌꯥꯝꯅ ꯇꯣꯏꯅ ꯋꯥꯟꯊꯕ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯈꯪꯅꯤꯡꯕ ꯈꯔ ꯂꯩꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯃꯨꯡ ꯑꯗꯨꯗ ꯄꯨꯂꯤꯁꯅ ꯊꯤꯖꯤꯟꯕꯗ ꯄꯣꯠ ꯆꯩ ꯆꯥꯏꯊꯣꯛꯂꯝꯂꯤꯕ ꯑꯃꯗꯤ ꯆꯥꯏꯈꯥꯏꯔꯝꯂꯤꯕ ꯑꯁꯤꯅꯗꯤ ꯂꯨꯠꯄꯥꯠꯀ ꯃꯔꯤ ꯂꯩꯅꯕ ꯃꯤꯍꯥꯠꯄꯒꯤ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯈꯟꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯨꯂꯤꯁ ꯑꯃꯨꯛ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯤꯁꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯅꯠꯇꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯋꯤꯠꯅꯦꯁ ꯑꯣꯏꯔꯤꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯈꯤꯗꯦ꯫ ꯏꯃꯨꯡ ꯑꯗꯨꯗ ꯃꯦꯜꯁꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤ ꯆꯍꯤ 2.5ꯔꯣꯝꯇ ꯉꯥꯏꯔꯤꯕꯤ ꯑꯁꯤ ꯅꯠꯇꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯅꯦꯝ ꯃꯀꯨꯁꯨ ꯑꯇꯣꯞꯄ ꯃꯐꯝꯗ ꯂꯩꯀꯥꯏꯅ ꯆꯠꯈꯤ ꯍꯥꯏꯕ ꯑꯁꯤ ꯅꯠꯇꯅ ꯃꯈꯣꯏ ꯑꯁꯦꯡꯕ ꯑꯃꯠꯇ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 8ꯅꯤ ꯁꯨꯕ ꯃꯇꯝꯗꯁꯨ ꯄꯨꯂꯤꯁꯅ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯦꯜꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯦꯜꯁꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯗꯤꯛꯁꯤꯠꯄꯨ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯂꯝꯕ ꯑꯗꯨꯅ ꯌꯥꯝꯅ ꯇꯣꯏꯅ ꯀꯞꯄ ꯑꯃꯗꯤ ꯌꯥꯝꯅ ꯇꯣꯏꯅ ꯋꯥꯟꯊꯕ ꯑꯁꯤꯅ ꯄꯨꯂꯤꯁꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯃꯍꯥꯛꯀ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯐꯪꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 8ꯗꯒꯤ 4ꯅꯤ 5ꯅꯤ ꯍꯧꯈꯤꯔꯝꯃꯤ꯫ ꯋꯤꯠꯅꯦꯁ ꯑꯣꯏꯔꯤꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯈꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯃꯦꯜꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯌꯥꯕ ꯍꯪꯕ ꯌꯥꯕ ꯄꯨꯂꯤꯁꯅ ꯍꯪꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ 5ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯃꯦꯜꯁꯤ ꯄꯨꯂꯤꯁꯀ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯃꯦꯜꯁꯤꯅ ꯌꯥꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯦꯜꯁꯤꯗ ꯄꯨꯂꯤꯁꯅ ꯍꯪꯈꯤ, ꯃꯦꯜꯁꯤ, ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯅꯉꯣꯟꯗ ꯀꯔꯤ ꯍꯥꯏꯒꯅꯤ? ꯅꯍꯥꯛꯁꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯇꯣꯏꯅ ꯀꯞꯄ ꯑꯃꯗꯤ ꯋꯥꯟꯊꯕ ꯑꯁꯤꯅ ꯑꯩꯈꯣꯏꯗꯁꯨ ꯈꯪꯅꯤꯡꯕ ꯈꯔꯗꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯍꯟꯗ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯈꯪꯂꯒꯗꯤ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯔꯒꯗꯤ ꯑꯗꯣꯝꯒꯤ ꯏꯄꯨꯔꯣꯏꯕ ꯍꯥꯠꯄꯁꯦ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯄꯨꯊꯣꯛꯄ ꯉꯝꯒꯅꯤ꯫ ꯑꯗꯨ ꯑꯩꯈꯣꯏꯗ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦꯔꯥ? ꯏꯟꯁꯄꯦꯛꯇꯔ, ꯅꯈꯣꯏꯅ ꯈꯪꯕꯤꯅꯤꯡꯕꯗꯣ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯪꯕꯤꯌꯨ꯫ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯅ ꯈꯪꯕꯗꯨꯗꯤ ꯑꯩ ꯍꯥꯏꯖꯒꯦ꯫
ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯊꯧꯗꯣꯛꯁꯤ ꯄꯨꯡ ꯀꯌꯥꯗ ꯊꯣꯛꯈꯤꯕꯅꯣ ꯏꯟꯁꯄꯦꯛꯇꯔ ꯑꯩꯈꯣꯏ ꯁꯨꯔꯠꯇ ꯂꯩꯕ ꯃꯔꯤ ꯃꯇꯥ ꯑꯃꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏ ꯗꯤꯅꯔ ꯑꯃ ꯆꯠꯈꯤ ꯑꯩꯈꯣꯏꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7:30 ꯇꯥꯔꯦ ꯉꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ 3rd floorꯗ ꯑꯩꯈꯣꯏꯒꯤ ꯇꯨꯝꯐꯝ ꯀꯥ ꯂꯩ ꯃꯗꯨꯗ ꯑꯩꯈꯣꯏ ꯀꯥꯈꯠꯈꯤ ꯑꯩꯅ ꯏꯆꯥꯅꯨꯄꯤ ꯐꯃꯨꯡꯗ ꯁꯨꯝꯈꯤ ꯑꯩꯈꯣꯏꯅ ꯀꯥꯔ ꯊꯝꯂꯤꯕ ꯖꯒꯥ ꯑꯗꯨꯒꯤ ꯄꯥꯔꯀꯤꯡꯒꯤ ꯂꯥꯏꯠ ꯑꯗꯨ ꯉꯥꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯗꯒꯤ ꯗꯤꯛꯁꯤꯠꯅ ꯂꯥꯏꯠ ꯑꯗꯨ ꯃꯨꯊꯠꯀꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯁꯨ ꯐꯤꯔꯣꯜ ꯍꯣꯡꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯃꯤꯅꯤꯠ 15 ꯐꯥꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯄꯨꯔꯤꯕ ꯗꯤꯛꯁꯤꯠ ꯃꯊꯛꯇ ꯀꯥꯈꯠꯂꯛꯈꯤꯗꯦ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯈꯥꯗ ꯃꯊꯪ ꯀꯨꯝꯊꯔꯛꯈꯤ ꯃꯃꯥꯏꯗ ꯐꯤꯅ ꯌꯦꯠꯄ ꯃꯤ ꯑꯍꯨꯝꯅ ꯑꯩꯒꯤ ꯏꯄꯨꯔꯤꯕꯒꯤ ꯃꯉꯛꯇ ꯊꯥꯡ ꯊꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩ ꯅꯨꯄꯤ ꯂꯥꯎ ꯈꯣꯡꯕ ꯇꯧꯒꯅꯨ ꯀꯔꯤꯒꯨꯝꯕ ꯂꯥꯎ ꯈꯣꯡꯕ ꯇꯧꯔꯗꯤ ꯅꯪꯒꯤ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯅ ꯍꯥꯠꯀꯅꯤ ꯃꯗꯨ ꯈꯛꯇ ꯅꯠꯇꯅ ꯅꯪꯁꯨ ꯑꯃꯗꯤ ꯅꯈꯣꯏꯒꯤ ꯄꯤꯛꯂꯤꯕꯤ ꯅꯆꯥꯅꯨꯄꯤꯗꯨꯁꯨ ꯍꯥꯠꯀꯅꯤ ꯂꯥꯎ ꯈꯣꯡꯕ ꯀꯔꯤꯝꯇ ꯇꯧꯒꯅꯨ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡ ꯆꯨꯕ꯭ꯔꯥ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡ ꯆꯨꯕ꯭ꯔꯥ ꯅꯈꯣꯏ ꯀꯅꯥꯅꯣ ꯅꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯑꯩꯒꯤ ꯉꯛꯇ ꯅꯈꯣꯏꯅ ꯊꯥꯡ ꯊꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯌꯨ ꯅꯈꯣꯏꯅ ꯄꯥꯝꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯌꯨ ꯅꯨꯄꯥ ꯅꯪꯒꯤ ꯉꯛꯇ ꯊꯝꯃꯤꯕ ꯊꯥꯡꯁꯤ ꯅꯪ ꯀꯤꯗ꯭ꯔꯥ ꯑꯩ ꯅꯨꯄꯤ ꯅꯪ ꯉꯛꯇ ꯁꯤꯔꯤꯕ ꯁꯅꯥꯂꯨꯄꯥ ꯃꯈꯥꯗ ꯊꯝꯃꯨ ꯅꯪ ꯉꯛꯇ ꯁꯤꯔꯤꯕ ꯁꯅꯥꯂꯨꯄꯥꯁꯤꯡꯗꯨ ꯃꯈꯥꯗ ꯂꯣꯏ ꯊꯝꯃꯨ ꯅꯈꯣꯏꯒꯤ ꯁꯅꯥꯂꯨꯄꯥ ꯂꯩꯕ ꯎꯄꯨꯁꯤꯡꯗꯨ ꯊꯣꯡ ꯂꯣꯏꯅ ꯍꯥꯡꯉꯨ ꯌꯥꯝ ꯊꯨꯅ ꯀ꯭ꯋꯤꯛ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯅꯈꯣꯏꯒꯤ ꯅꯨꯄꯥꯁꯦ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯍꯥꯠꯀꯅꯤ ꯅꯠꯇꯦ ꯃꯦꯜꯂꯦ ꯊꯣꯡ ꯍꯥꯡꯒꯅꯨ ꯃꯈꯣꯏꯁꯦ ꯍꯨꯔꯥꯟꯕ ꯉꯥꯛꯇꯅꯤ ꯍꯦ ꯅꯨꯄꯥ ꯅꯪ ꯉꯛꯇ ꯊꯝꯂꯤꯕ ꯊꯥꯡꯁꯤ ꯅꯪ ꯀꯤꯗ꯭ꯔꯥ ꯅꯪ ꯉꯛꯇ ꯊꯝꯂꯤꯕ ꯊꯥꯡꯁꯤ ꯎꯗ꯭ꯔꯥ ꯅꯠꯇꯦ ꯅꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯈꯣꯏꯅ ꯁꯨꯝꯅ ꯇꯧꯕꯁꯤ ꯃꯁꯤꯕꯨ ꯐꯕ꯭ꯔꯥ ꯑꯩ ꯄꯨꯂꯤꯁꯇ ꯇꯥꯛꯀꯅꯤ ꯄꯨꯂꯤꯁꯇ ꯇꯥꯛꯒꯅ ꯑꯩꯈꯣꯏꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯐꯍꯟꯒꯅꯤ ꯅꯪꯅ ꯄꯨꯂꯤꯁꯇ ꯌꯥꯝꯅ ꯇꯛꯅꯤꯡꯉꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥꯡ ꯑꯁꯤꯒꯤ ꯃꯌꯥꯁꯤ ꯅꯪ ꯍꯧꯖꯤꯛ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯀꯝꯗꯧꯏ ꯅꯆꯤꯟꯗꯨ ꯈꯨꯝꯈꯣꯗꯅ ꯍꯦ ꯅꯨꯄꯤ ꯅꯪ ꯉꯛꯇ ꯁꯤꯔꯤꯕ ꯁꯅꯥꯂꯨꯄꯥ ꯃꯈꯥꯗ ꯊꯝꯃꯨ ꯌꯥꯝꯅ ꯊꯨꯅ ꯊꯝꯃꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯁꯨ ꯊꯋꯥꯏ ꯃꯥꯡꯒꯅꯤ ꯑꯁꯨꯝꯅ ꯏꯟꯁꯄꯦꯛꯇꯔ ꯑꯩꯒꯤ ꯏꯄꯨꯔꯤꯕꯕꯨ ꯑꯩꯒꯤ ꯃꯥꯡꯃꯛꯇꯗ ꯃꯃꯥꯏ ꯈꯨꯝꯕ ꯃꯤꯑꯣꯏ ꯑꯍꯨꯝꯗꯨꯅ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈꯤ ꯂꯣꯏꯅꯅ ꯑꯩꯒꯤ ꯏꯆꯥꯗ ꯑꯩꯅ ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯁꯤꯕ ꯁꯅꯥꯂꯨꯄꯥ ꯄꯨꯝꯅꯃꯛ ꯃꯈꯥꯗ ꯂꯣꯏꯅ ꯊꯝꯍꯟꯈꯤ ꯑꯃꯗꯤ ꯑꯩꯒꯤ ꯄꯤꯛꯂꯤꯕꯤ ꯏꯆꯥ ꯃꯈꯣꯏꯅ ꯐꯃꯨꯡꯗꯒꯤ ꯂꯧꯊꯣꯔꯛꯂꯒ ꯑꯩꯒ ꯂꯣꯏꯅꯅ ꯕꯥꯠꯔꯨꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯃꯨꯡ ꯑꯁꯤꯗ ꯀꯔꯤ ꯇꯧꯈꯤꯕꯅꯣ ꯍꯥꯏꯕ ꯑꯩ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯐꯅ ꯀꯨꯏꯅ ꯕꯥꯠꯔꯨꯝꯗ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯈꯣꯜ ꯑꯃꯠꯇ ꯇꯥꯈꯤꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯕꯥꯠꯔꯨꯝ ꯑꯗꯨ ꯃꯤꯡꯁꯦꯜꯅ ꯄꯥꯟꯕ ꯊꯣꯡ ꯑꯗꯨ ꯕꯥꯠꯔꯨꯝꯒꯤ ꯃꯅꯨꯡꯗꯒꯤ ꯑꯩꯅ ꯄꯣꯠ ꯑꯃ ꯂꯧꯊꯣꯛꯂꯒ ꯃꯤꯡꯁꯦꯜ ꯊꯨꯒꯥꯏꯈꯤ ꯑꯃꯗꯤ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯃꯄꯥꯟ ꯊꯣꯔꯛꯈꯤ ꯑꯩꯅ ꯃꯄꯥꯟꯗ ꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯗꯤꯛꯁꯤꯠ 1st floor ꯑꯁꯤꯗ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯏꯈꯦꯡ ꯆꯦꯟꯊꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯀꯞ ꯂꯥꯎꯗꯨꯅ ꯂꯩꯀꯥꯏ ꯇꯥꯟꯅꯕ ꯂꯥꯎꯈꯤ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯈꯤ ꯑꯁꯨꯝꯅ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯍꯪꯈꯤ ꯑꯩ ꯃꯗꯨꯗꯒꯤꯗꯤ ꯀꯔꯤꯃꯠꯇ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ ꯏꯟꯁꯄꯦꯛꯇꯔ ꯊꯧꯗꯣꯛ ꯑꯁꯤ ꯁꯅꯥꯂꯨꯄꯥ ꯂꯨꯠꯄꯥꯠ ꯇꯧꯕꯒ ꯃꯔꯤ ꯂꯩꯅꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯣꯝꯅ ꯑꯁꯦꯡꯕ ꯋꯥꯐꯝ ꯈꯔ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯕꯁꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯑꯁꯦꯡꯕ ꯀꯔꯤꯅꯣ ꯑꯃꯗꯤ ꯃꯤ ꯍꯥꯠꯄ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯄꯨꯊꯣꯛꯂꯒ ꯑꯗꯣꯝꯗ ꯇꯥꯛꯀꯅꯤ ꯐꯔꯦ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯪꯅꯤꯡꯕ ꯆꯤꯡꯅꯕ ꯂꯩꯔꯕꯁꯨ ꯑꯗꯣꯝꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯪꯅꯅꯕ ꯍꯣꯠꯅꯈꯤ ꯐꯅꯤ ꯏꯟꯁꯄꯦꯛꯇꯔ ꯑꯁꯨꯝꯅ ꯄꯨꯂꯤꯁ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯛꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯃꯦꯜꯁꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯤꯍꯥꯠꯄ ꯀꯅꯥꯅꯣ ꯍꯥꯏꯅ ꯄꯨꯊꯣꯛꯄꯒꯤ ꯂꯝꯕꯤꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯄꯨꯂꯤꯁꯅ ꯌꯥꯝꯅ ꯀꯨꯞꯅ ꯊꯤꯒꯠꯄ ꯍꯧꯈꯤ ꯑꯃꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯍꯥꯏꯈꯤ ꯔꯥꯘꯕ ꯀꯦꯁ ꯑꯁꯤ ꯈꯔ ꯂꯨꯒꯗꯧꯔꯤ ꯅꯨꯄꯤ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯃꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯊꯤꯒꯠꯄ ꯇꯥꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯨꯔꯠꯇ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯑꯃꯗ ꯆꯠꯂꯤ ꯍꯥꯏꯔꯤꯕꯁꯦ ꯁꯨꯔꯠꯀꯤ ꯀꯔꯝꯕ ꯃꯐꯝꯗ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯊꯤꯕ ꯇꯥꯏ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒ ꯃꯍꯥꯛ ꯂꯥꯛꯑꯝꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯨꯟꯅ ꯊꯤꯕ ꯆꯨꯝꯃꯤ ꯐꯅꯤ ꯁꯥꯔ
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯌꯥꯝꯅ ꯀꯨꯞꯅ ꯊꯤꯈꯤꯔꯝꯃꯤ ꯑꯃꯗꯤ ꯄꯨꯂꯤꯁ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯂꯥꯛꯈꯤ ꯑꯃꯗꯤ ꯃꯦꯜꯁꯤꯗ ꯍꯪꯂꯝꯃꯤ ꯃꯦꯜꯁꯤ ꯋꯥꯐꯝ ꯑꯃ ꯇꯪꯖꯒꯦ ꯐꯅꯤ ꯍꯥꯏꯕꯤꯌꯨ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯨꯔꯠꯀꯤ ꯀꯔꯝꯕ ꯃꯐꯝꯗꯅꯣ ꯑꯗꯣꯝꯅ ꯆꯠꯂꯦ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯑꯃꯒꯤ ꯃꯐꯝꯗꯅꯤ ꯑꯣ ꯑꯦꯗ꯭ꯔꯦꯁꯇꯣ ꯑꯩꯈꯣꯏ ꯂꯧꯖꯕ ꯌꯥꯒꯗ꯭ꯔꯣ ꯌꯥꯅꯤ ꯏꯟꯁꯄꯦꯛꯇꯔ ꯏꯟꯁꯄꯦꯛꯇꯔ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯗ ꯑꯩꯕꯨ ꯆꯤꯡꯅꯕꯤꯕ ꯂꯩꯕ꯭ꯔꯥ ꯂꯩꯇꯦ ꯑꯗꯣꯝꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯃꯤꯍꯥꯠ ꯑꯁꯤꯗ ꯆꯤꯡꯅꯗꯕ ꯉꯝꯗꯦ ꯍꯣꯏ ꯃꯈꯣꯏꯅ ꯇꯧꯔꯝꯒꯅꯤ ꯇꯧꯔꯝꯃꯣꯏ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀ ꯅꯨꯡꯉꯥꯏꯅꯗꯕ ꯀꯔꯤ ꯀꯔꯤ ꯂꯩ ꯍꯥꯏꯕꯁꯤ ꯃꯈꯣꯏꯗꯒꯤꯁꯨ ꯄꯥꯎ ꯈꯔꯗꯤ ꯈꯪꯗꯕ ꯌꯥꯗꯕ ꯇꯉꯥꯏ ꯐꯗꯅ ꯃꯈꯣꯏꯒꯤ ꯑꯦꯗ꯭ꯔꯦꯁ ꯂꯧꯕꯅꯤ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯐꯅꯤ ꯏꯟꯁꯄꯦꯛꯇꯔ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯃꯐꯝ ꯑꯗꯨꯒꯤ ꯑꯦꯗ꯭ꯔꯦꯁ ꯂꯧꯈꯤꯔꯝꯃꯤ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒ ꯃꯦꯜꯁꯤꯒ ꯂꯥꯛꯈꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯄꯨꯂꯤꯁꯅ ꯊꯤꯒꯠꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯈꯤ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯨꯔꯠꯇ ꯂꯩꯕ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯦꯜꯁꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯗꯤꯛꯁꯤꯠ ꯆꯥꯛ ꯆꯥꯕ ꯂꯥꯛꯈꯤꯗꯦ ꯑꯃꯗꯤ ꯑꯗꯨꯒꯨꯝꯕ ꯆꯥꯛ ꯁꯤꯟꯕꯒꯤ ꯊꯧꯔꯝ ꯑꯃꯠꯇꯁꯨ ꯂꯩꯈꯤꯗꯦ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯁꯨꯔꯠꯇ ꯂꯩ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯗꯤꯛꯁꯤꯠꯀꯤ ꯃꯃꯥ ꯃꯄꯥꯅ ꯆꯠꯂꯤꯕ ꯃꯐꯝ ꯑꯃꯗ ꯊꯧꯔꯝ ꯑꯃ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯄꯨꯟꯅ ꯆꯠꯈꯤꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯄꯨꯂꯤꯁꯅ ꯆꯤꯡꯅꯈꯤ ꯔꯥꯘꯕ ꯑꯩꯅ ꯆꯤꯡꯅꯕꯁꯦ ꯆꯨꯝꯂꯛꯀꯗꯧꯔꯤ ꯃꯈꯣꯏꯒꯤ ꯃꯅꯦꯝ ꯃꯀꯨ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡꯒ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯃꯈꯣꯏꯒꯤ ꯊꯕꯛ ꯑꯃ ꯆꯠꯂꯤ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯁꯨꯔꯠꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤꯗꯨꯁꯨ ꯆꯠꯂꯤ ꯍꯥꯏꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯦꯜꯁꯤꯅ ꯑꯩꯈꯣꯏꯗ ꯀꯔꯤꯒꯤꯗꯃꯛ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕꯅꯣ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒ ꯃꯍꯥꯛꯀ ꯆꯥꯛ ꯆꯥꯕ ꯆꯠꯂꯤ ꯍꯥꯏꯔꯤꯕ ꯃꯔꯝꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯔꯥꯘꯕ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯂꯩ ꯃꯁꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔꯗꯨ ꯑꯩꯈꯣꯏꯅ ꯀꯥ ꯍꯦꯟꯅ ꯎꯕ ꯐꯪꯗꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯀꯗꯥꯏ ꯆꯠꯈꯤ ꯑꯩꯈꯣꯏꯅ ꯍꯪꯕ ꯆꯨꯝꯃꯤ ꯃꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯀꯔꯤꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯍꯪꯕ ꯂꯥꯛꯇ꯭ꯔꯤꯕꯅꯣ ꯗ꯭ꯔꯥꯏꯚꯔꯗꯨ ꯀꯅꯥꯅꯣ ꯀꯔꯤꯅೋ ꯃꯍꯥꯛ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕꯗꯨ ꯃꯍꯥꯛꯀꯤ ꯑꯦꯗ꯭ꯔꯦꯁ ꯌꯥꯝ ꯊꯨꯅ ꯑꯩꯈꯣꯏ ꯈꯪꯅꯕ ꯍꯣꯠꯅꯁꯤ ꯐꯅꯤ ꯁꯥꯕ ꯑꯁꯨꯝꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯄꯨꯂꯤꯁꯅ ꯊꯤꯖꯤꯟꯕ ꯍꯧꯈꯤ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯊꯤꯒꯠꯄ ꯃꯇꯝꯗ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯤꯡꯅꯕ ꯋꯥꯐꯝ 6ꯈꯛ ꯃꯊꯪ ꯃꯊꯪ ꯊꯣꯔꯛꯈꯤ ꯃꯁꯤ ꯄꯨꯂꯤꯁꯅ ꯀꯟꯅ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯜꯂꯕ ꯃꯇꯨꯡꯗ ꯊꯣꯔꯛꯈꯤꯕ ꯋꯥꯍꯪ 6ꯅꯤ ꯋꯥꯍꯪꯁꯤꯡ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯀꯅꯥꯅ ꯄꯤꯕ ꯉꯝꯒꯗꯧꯔꯤ ꯃꯤꯍꯥꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯆꯤꯡꯅꯕ ꯋꯥꯐꯝ 6 ꯑꯗꯨꯗꯤ ꯑꯍꯥꯟꯕꯗ ꯏꯃꯨꯡ ꯑꯗꯨꯗ ꯁꯤꯖꯤꯟꯅꯔꯤꯕ ꯀꯥꯔ ꯄꯥꯔꯀꯤꯡ ꯇꯧꯐꯝ ꯖꯒꯥ ꯑꯗꯨꯒꯤ ꯂꯥꯏꯠ ꯃꯨꯊꯠꯄ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯆꯠꯈꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗꯒꯤ ꯄꯥꯔꯀꯤꯡꯒꯤ ꯂꯥꯏꯠ ꯑꯗꯨ ꯑꯣꯐ ꯑꯣꯟ ꯇꯧꯕ ꯌꯥꯔꯝꯃꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯗꯤꯛꯁꯤꯠꯅ ꯃꯊꯛꯇꯒꯤ ꯃꯈꯥꯗ ꯆꯠꯂꯒ ꯄꯥꯔꯀꯤꯡꯒꯤ ꯂꯥꯏꯠ ꯑꯗꯨ ꯃꯨꯊꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯍꯥꯟꯕ ꯋꯥꯍꯪ ꯑꯣꯏꯔꯝꯃꯤ ꯑꯅꯤꯁꯨꯕ ꯋꯥꯍꯪ ꯃꯃꯥꯏ ꯈꯨꯝꯕ ꯃꯤꯑꯣꯏ 3ꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯗꯤꯛꯁꯤꯠꯄꯨ ꯊꯥꯡꯅ ꯅꯝꯂꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯔꯛꯏ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯄꯨꯂꯤꯁꯅ ꯊꯥꯖꯔꯝꯗꯦ ꯇꯁꯦꯡꯅꯃꯛꯀꯤ ꯅꯨꯄꯥ ꯑꯗꯨ ꯍꯥꯠꯄꯗꯤ ꯀꯥꯔꯒꯤ ꯄꯥꯔꯀꯤꯡ ꯑꯗꯨꯒꯤ ꯃꯄꯥꯗ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯍꯥꯠꯄ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯏꯃꯨꯡ ꯑꯗꯨ ꯆꯪꯂꯛꯄ ꯃꯇꯝꯗ ꯏꯃꯨꯡ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟ ꯅꯠꯇ꯭ꯔꯒ ꯌꯨꯝꯌꯥꯏꯗ ꯍꯥꯠꯄ ꯌꯥꯏ ꯀꯔꯤꯒꯤꯗꯃꯛꯇ ꯀꯥ ꯃꯊꯛ ꯑꯗꯨꯗ ꯃꯉꯛꯁꯝꯗ ꯊꯥꯡ ꯅꯝꯗꯨꯅ ꯄꯨꯔꯛꯂꯒ ꯍꯥꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯑꯍꯨꯝꯁꯨꯕꯗ ꯌꯨꯝ ꯑꯗꯨꯗ ꯅꯝꯐꯨ ꯍꯥꯐꯨꯗ ꯆꯪꯂꯛꯄꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯃꯠꯇ ꯐꯪꯈꯤꯗꯦ ꯊꯑꯣꯏꯅꯃꯛꯀꯤ ꯃꯤꯔꯣꯠꯁꯤꯡ ꯑꯗꯨ ꯌꯨꯝꯒꯤ ꯃꯤ ꯑꯃꯅ ꯏꯔꯥꯏ ꯂꯥꯏꯅ ꯆꯪꯍꯜꯂꯛꯄꯅꯤ ꯍꯥꯏꯅ ꯈꯟꯈꯤ ꯃꯔꯤꯁꯨꯕꯗ ꯁꯅꯥ ꯂꯨꯄꯥ ꯂꯧꯈ꯭ꯔꯦ ꯃꯦꯜꯁꯤꯗꯒꯤꯁꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯁꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯂꯣꯏꯅ ꯂꯧꯈꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯗꯤꯛꯁꯤꯠꯀꯤ ꯃꯉꯛꯁꯝꯗ ꯃꯃꯜ ꯌꯥꯝꯂꯕ ꯁꯅꯥꯒꯤ ꯂꯤꯛꯁꯤ ꯂꯤꯛ ꯑꯗꯨ ꯀꯔꯤꯒꯤ ꯄꯨꯗ꯭ꯔꯤꯕꯅꯣ ꯃꯍꯥꯛꯀꯤ ꯈꯨꯠꯁꯥꯁꯤꯡꯗ ꯃꯃꯜ ꯇꯥꯡꯂꯕ ꯁꯅꯥꯒꯤ ꯈꯨꯗꯣꯞꯁꯤꯡꯁꯤ ꯃꯤꯍꯥꯠꯄꯁꯤꯡ ꯑꯗꯨꯅ ꯀꯔꯤꯒꯤꯗꯃꯛꯇ ꯄꯨꯗ꯭ꯔꯤꯕꯅꯣ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯤ ꯕꯦꯒꯇꯁꯨ ꯄꯩꯁꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯥꯔꯗꯅꯆꯤꯡꯕ ꯌꯥꯎꯏ ꯃꯗꯨ ꯀꯔꯤꯒꯤꯗꯃꯛꯇ ꯄꯨꯗ꯭ꯔꯤꯕꯅꯣ ꯑꯃꯗꯤ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯃꯣꯕꯥꯏꯜ ꯑꯗꯨ ꯑꯇꯥꯡꯕ ꯕ꯭ꯔꯥꯟ ꯃꯈꯜ ꯑꯃꯅꯤ ꯀꯔꯤꯒꯤꯗꯃꯛ ꯃꯤꯍꯥꯠꯄꯁꯤꯡ ꯑꯗꯨꯅ ꯑꯇꯥꯡꯕ ꯃꯣꯕꯥꯏꯜ ꯑꯗꯨ ꯄꯨꯗ꯭ꯔꯤꯕꯅꯣ ꯃꯉꯥꯁꯨꯕ ꯆꯤꯡꯅꯕꯗ ꯗꯤꯛꯁꯤꯠꯄꯨ ꯃꯃꯥꯏ ꯈꯨꯝꯕ ꯃꯤꯑꯣꯏ 3ꯅ ꯐꯨꯈꯤ ꯍꯥꯏꯕ ꯑꯗꯨ ꯐꯨꯕꯒꯤ ꯗꯥꯛꯐꯝ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯑꯃꯗꯤ ꯗꯤꯛꯁꯤꯠ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯑꯅꯣꯞ ꯎꯞꯄꯤ ꯃꯍꯥꯛꯅ ꯂꯩꯃꯥꯏꯗ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯃꯇꯝꯗ ꯑꯅꯣꯞ ꯑꯗꯨꯃꯛ ꯎꯞꯂꯝꯃꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯑꯗꯨꯛ ꯌꯥꯝꯅ ꯇꯝꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄꯗ ꯃꯃꯤꯠꯇꯒꯤ ꯑꯅꯣꯞ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯥꯗ꯭ꯔꯤꯕꯅꯣ ꯅꯠꯇ꯭ꯔꯒ ꯀꯥꯏꯗ꯭ꯔꯤꯕꯅꯣ ꯇꯔꯨꯛꯁꯨꯕ ꯆꯤꯡꯅꯕ ꯏꯃꯨꯡ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯄꯨꯡꯐꯝ ꯑꯗꯨꯗ ꯑꯔꯥꯞꯄ ꯃꯐꯝꯗ ꯂꯩꯕ ꯊꯪꯅꯕ ꯌꯨꯝꯁꯤꯡꯗ ꯂꯩꯕ CCTVꯗ ꯔꯦꯀꯣꯔꯗ ꯇꯧꯔꯝꯃꯤ
Hairiba pungpham aduda imung aduda miyoi ani chinglemna changki. Karigidamok Melsina mamai khumba miyoi ohumni haina mi ama hengatna hairibano. Wafam singasina maru oiraga Melsina piriba mahakki pakhungwa chanaraktabadagi police na Melsibu amuk hena singnaba henki. Masigi matungda Melsi yumda police laki. Melsi nahaki na puriba diksit hatpagi marama koi loina khangi. Ado misi asiya sengbo wafam singadu akoigi police custody da soma muktan lengbi da bayadre. Karigi no inspector. Aidi karigi lenga doribano. Akoina adomda wahang taruka khangani. Wahang taruk se adom na chumna pakum piba ngamlabadi adom case asida chenadre habiye. Adubu taseng namaki wahang ase koina hangkraba ngaktan. Nahak na khungkiba pakum maduga chanadaba. Maramaduna yamna thuna muktang chase. Akoigi nupi police yauri. Ay gari da pukalo. Asumna police na mahak pu phaba lakpa matamna mahak gyakide. Adubu police na namduna mahak mafam adudagi puki. Police custody da mahak wahang pahang bahuki. Wahang pahang ba matamna thokdok aduga mahak kari amata mari leinadi haiduna fana kuina chenduna leki. Amadi police na makhatana mongodo wahang singdo hangki. Melsi nakoina leiriba ka aduda nakoigi gari parking do madugi light do off on nakoigi ka aduda pale. Adu orabadi parking gi mai adu ka adudagi muthatpa yaraga nangi na purubina makhada chali haribasi karigino. Masigi wafam se nangna number 1 ekhoida mi number. Number 2 nangi na purubabu thang namduna yumthak aduda mihat pasing aduna kare haibo wafam do madugi khudam sangdam karimta fangde. Hat ke yauna hal abadi nangi na purubado gari gi parking aduda hatpiye. Thongjin mayada so hatpiye. Maramdi mahak hal aba matungda irai laina ka aduda changlaglaga nangodagi sanalo palobiye. Ahum subada nakhoigi imung aduda mihat pasing aduna nampu sapuda changkide. Yamna chinglemna changki. Mari subada nangodagi sanalupa loina puki haibado khoi yare. Adubu nangi napurubagi mangak samda siriba sanado mamal yamna tangba sanan. Amadi mahaki khusa singda siriba khudop sing mihat pasing aduna pukide. Loina na mahaki money bag amadi mobile su pukide. Nahak na haibagi matungina nangi napurubabu makoina lakna phanaduna ngaksamda thang thami hairaga mahaki masada adugumba lakna phanabagi karigumba khudam sangda mamata fangkide. Taruk subada hairora numit aduda mihat panangna mamai khumadu kyana haiba. Inspector wafam do aina loina haikre. Oh haujik sunang wafam adudagi hongba leitri mamai khumba mi ahum mani inspector. Oh adu orabadi Ragab laptop to piro silai jarisa still nakhoigi imungda numit asigi pung mapan makhai CCTV footage pung mapan makhai tarakpa matamda imung asida nangna mi ani iremlemna changhali aduga mi ahum haridi karigi sigi footage sibo ran bro sigi CCTV footage sibo mi ahum ne haiga hero nangna karigi damukta na chinthiba mihat ase nangna chathabani nangi napuriba dikshitpu nangna hatpani Sidagi hena parman matik chaba nongodo uninga darkar oide. Asing bodo seng hayo. Nang apaboy roy. Pik liba chahi ani makhai khakta ngari ba nachano pi asida hayeng chawrok laba matam no mahaki apopo mapado nang na hatpani haibasi nangi nachimang na haibam nongdo ribra. Asom na police na haiba matam da asing bo wafam loina haidoro kirami. Mani inspector. Aine aigi puroi babu aina hatpani. Oh. Kaya da nang na natato dana Nangi napureba siraba matungda numit mari mangani wantha sanaba kapsanaba aikoina wa hangba lakpada numit mangani thengthan kiba sigumba crime sidine aikoidi yamna toina uraban imung amada mahaki mapuroiba sibada nupi amana kapke yauna kapada numit nini humni degi hena kapti adubu ising thaduna laknaba numit mari mangani nangi ka henbe acting aduda aikoina nongoda chingnaba numit aduda leikhraban adubu Kudam changdam phangdaban karigumbo pai lekidi. Hayo. Mihat asigi matangda nang seng hayo. Inspector. Aigi nungsinajaba ama lei. Mahaki maming Suketu kawi. Ai mahaka school life amadi college life tagi chahi 13 nungsinaduna laki. Imung manungna so maga iga nungsinabasi loina khangki. Adubu ibanigi nungsinabasina panthung yoba haibadudi maruina khoigi imungna yakidi. Masigi matungda imung manungna silaga phigi businessman paisa yamna paiba
ꯗꯤꯛꯁꯤꯠꯄꯨ ꯑꯩꯒ ꯂꯨꯍꯣꯡꯅꯅꯕꯒꯤꯗꯃꯛ ꯏꯃꯨꯡ ꯃꯅꯨꯡꯅ ꯁꯤꯟꯈꯤ ꯑꯩ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯉꯁꯤꯗꯒꯤ ꯆꯍꯤ 2.5-3ꯒꯤ ꯃꯃꯥꯡꯗ ꯑꯩ ꯂꯨꯍꯣꯡꯈꯤ ꯑꯩ ꯏꯃꯨꯡ ꯑꯁꯤꯗ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯂꯩ ꯑꯗꯨꯕꯨ ꯑꯩꯒ ꯅꯨꯡꯁꯤꯅꯔꯝꯕ ꯁꯨꯀꯦꯇꯨ ꯃꯍꯥꯛꯁꯨ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯂꯨꯍꯣꯡꯈꯤꯔꯝ ꯑꯗꯨꯕꯨ ꯃꯍꯥꯛ ꯌꯨꯝ ꯄꯥꯜꯂꯦ ꯑꯩꯁꯨ ꯌꯨꯝ ꯄꯥꯜꯂꯦ ꯏꯕꯥꯅꯤꯒꯤ ꯆꯍꯤ 13ꯀꯤ ꯂꯩꯅꯔꯛꯄ ꯃꯔꯤ ꯑꯗꯨꯗꯤ ꯃꯥꯅꯁꯨ ꯀꯥꯎꯕ ꯉꯝꯗꯦ ꯑꯗꯨꯒ ꯑꯩꯅꯁꯨ ꯀꯥꯎꯕ ꯉꯝꯈꯤꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯒ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯏꯕꯥꯅꯤ ꯌꯥꯝꯅ ꯂꯣꯟꯅ ꯎꯅꯕ ꯍꯧꯔꯛꯈꯤ ꯃꯦꯜꯁꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯃꯇꯝ ꯀꯌꯥ ꯂꯩꯈꯤꯁꯦ ꯍꯥꯏꯅꯣ ꯅꯪꯅ ꯑꯩꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯄꯩꯁꯥ ꯄꯥꯏꯕ ꯗꯤꯛꯁꯤꯠꯀ ꯂꯨꯍꯣꯡꯗꯨꯅ ꯅꯪ ꯅꯨꯡꯉꯥꯏ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩ ꯌꯨꯝ ꯄꯥꯟꯈꯤꯗꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯄ꯭ꯔꯦꯁꯔ ꯂꯥꯛꯈꯤ ꯑꯩ ꯇꯁꯦꯡꯅ ꯑꯩ ꯌꯨꯝ ꯄꯥꯟꯕ ꯄꯥꯝꯈꯤꯗꯦ ꯑꯗꯨꯕꯨ ꯑꯩꯕꯨ ꯅꯪꯅ ꯏꯔꯥꯏ ꯂꯥꯏꯅ ꯀꯥꯎꯊꯣꯛꯂꯝꯂꯒ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕꯗꯨ ꯎꯔꯒ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯥꯛꯈꯤ ꯑꯩ ꯇꯧꯐꯝ ꯈꯪꯈꯤꯗꯦ ꯃꯃꯩꯊꯪꯗ ꯆꯍꯤ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯏꯃꯨꯡ ꯃꯅꯨꯡꯅ ꯁꯤꯜꯂꯛꯄꯗꯒꯤ ꯑꯩ ꯂꯨꯍꯣꯡꯈꯤ ꯑꯩ ꯈꯟꯈꯤ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯂꯨꯍꯣꯡꯗꯨꯅ ꯑꯇꯣꯞꯄ ꯃꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯩꯈꯤꯕꯗ ꯑꯩꯕꯨ ꯀꯥꯎꯈꯤꯕꯗꯣ ꯑꯩꯁꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯂꯕꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯦ ꯁꯣꯏꯗꯅ ꯀꯥꯎꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯈꯤ ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯣꯏꯈꯤꯗꯦ ꯃꯁꯤꯅ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯆꯩꯅꯥ ꯑꯃ ꯍꯥꯞꯂꯛꯈꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯁꯨꯝꯅ ꯇꯧꯕ꯭ꯔꯥ ꯊꯨꯡꯅꯕ ꯍꯥꯏꯕꯗꯨꯕꯨ ꯃꯁꯤꯔꯥ ꯑꯩꯒꯤ ꯄꯨꯟꯁꯤꯗꯗꯤ ꯅꯍꯥꯛ ꯌꯥꯎꯗꯕ ꯍꯥꯏꯕꯁꯤꯅ ꯑꯩꯒꯤ ꯃꯍꯥꯎ ꯌꯥꯎꯗ꯭ꯔꯕ ꯄꯨꯟꯁꯤ ꯑꯃꯈꯛ ꯑꯩꯉꯣꯟꯗ ꯑꯣꯏꯍꯜꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩꯅ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯑꯩ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯕ ꯐꯪꯈꯤ ꯃꯁꯤꯅꯤ ꯑꯁꯨꯝꯅ ꯅꯪꯒ ꯑꯩꯒ ꯂꯣꯟꯅ ꯁꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯎꯅꯈꯤꯗꯣꯏꯅꯣ ꯅꯪ ꯈꯜꯂꯣ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕꯁꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯁꯨꯒꯦꯇꯨ ꯑꯩꯁꯨ ꯅꯪꯅ ꯍꯥꯏꯕꯗ ꯌꯥꯔꯦꯗꯅ ꯑꯩ ꯆꯍꯤ 2.5 ꯁꯨꯔꯕꯤ ꯏꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯕ ꯁꯥꯒꯩ ꯑꯃꯒꯤ ꯃꯧꯅꯤ ꯑꯗꯨꯕꯨ ꯑꯩꯁꯨ ꯅꯪꯅ ꯍꯥꯏꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯗꯅ ꯑꯗꯨꯕꯨ ꯃꯦꯜꯁꯤ ꯁꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯇꯧꯈꯤꯁꯦ ꯍꯥꯏꯅꯣ ꯑꯩꯗꯤ ꯃꯈꯥ ꯇꯥꯅ ꯑꯩ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯗ꯭ꯔꯕꯗꯤ ꯃꯁꯦ ꯌꯥꯝꯅ ꯀꯨꯏꯅ ꯑꯁꯨꯝꯅ ꯆꯠꯂꯣꯏ ꯁꯨꯀꯦꯇꯨ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯁꯦ ꯍꯥꯏꯅꯣ ꯃꯦꯜꯁꯤ ꯑꯗꯨꯗꯤ ꯅꯪꯁꯨ ꯈꯜꯂꯣ ꯄ꯭ꯂꯥꯟ ꯑꯃ ꯁꯤꯜꯂꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯪ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯝꯂꯒ ꯅꯪꯒ ꯑꯩꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯁꯤ ꯁꯨꯀꯦꯇꯨ ꯑꯗꯨ ꯌꯥꯔꯣꯏ ꯍꯤꯡꯕꯗ ꯄꯩꯁా ꯆꯪꯉꯤ ꯅꯪꯁꯨ ꯁꯦꯜ ꯊꯣꯛꯇꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯗꯤꯛꯁꯤꯠꯇꯤ ꯁꯦꯜ ꯊꯨꯝ ꯌꯥꯝꯅ ꯄꯥꯏ ꯃꯍꯥꯛ ꯀ꯭ꯔꯣꯔꯄꯇꯤꯅꯤ ꯑꯣ ꯑꯗꯨꯗꯤ ꯃꯍꯥꯛ ꯀ꯭ꯔꯣꯔꯄꯇꯤꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩ ꯁꯦꯜ ꯊꯣꯛꯇꯦ ꯑꯩꯉꯣꯟꯗꯒꯤ ꯃꯥꯅ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯏ ꯃꯥꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒꯦ ꯑꯁꯤꯔꯣ ꯅꯠꯇꯦ ꯁꯨꯀꯦꯇꯨ ꯅꯪ ꯂꯥꯟꯅ ꯈꯜꯂꯦ ꯏꯕꯥꯅꯤ ꯆꯠꯂꯕꯁꯨ ꯗꯤꯛꯁꯤꯠꯀꯤ ꯂꯩꯔꯤꯕ ꯃꯔꯝ ꯃꯊꯨꯝꯁꯤꯡꯁꯦ ꯏꯕꯥꯅꯤꯅ ꯄꯥꯏꯔꯕꯗꯤ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯊꯦꯡꯅꯕ ꯉꯝꯒꯅꯤ ꯃꯦꯜꯁꯤ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯁꯨꯀꯦꯇꯨ ꯏꯕꯥꯅꯤꯒꯤ ꯂꯝꯕꯤꯗ ꯌꯦꯠꯀꯗꯧꯔꯤꯕ ꯗꯤꯛꯁꯤꯠꯁꯦ ꯇꯥꯏꯕꯪ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯍꯟꯈ꯭ꯔꯁꯤ ꯃꯦꯜꯁꯤ ꯃꯗꯨ ꯑꯔꯥꯏꯕ ꯊꯕꯛ ꯑꯣꯏꯔꯣꯏ ꯃꯗꯨ ꯂꯣꯏꯅ ꯈꯪꯅꯔꯛꯀꯅꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯒ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯗꯨꯅ ꯑꯌꯦꯠꯄ ꯑꯣꯏꯔꯛꯀꯅꯤ ꯁꯨꯀꯦꯇꯨ ꯑꯩ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯅꯪꯅ ꯆꯍꯤ ꯀꯌꯥ ꯈꯥꯡꯂꯛꯂꯤ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯅꯪ ꯑꯩꯒꯤ ꯄꯟꯊꯨꯡ ꯑꯁꯤ ꯌꯧꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯎꯄꯥꯏ ꯂꯩꯔꯣꯏ ꯃꯦꯜꯁꯤ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯏꯕꯥꯅꯤꯅ ꯇꯧꯒꯗꯕꯁꯦ ꯑꯩ ꯑꯊꯨꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯀꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯄꯨꯝꯅꯃꯛ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯃꯈꯣꯏ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯀꯗꯧꯔꯤ ꯑꯗꯨꯕꯨ ꯗꯤꯛꯁꯤꯠꯇꯤ ꯃꯍꯥꯛ ꯆꯠꯂꯣꯏꯗꯧꯔꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯕꯤꯖꯤꯅꯦꯁ ꯑꯁꯤ ꯅꯣꯡꯃ ꯊꯥꯗꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯆꯠꯀꯗꯕ ꯅꯨꯃꯤꯠꯇꯣ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯑꯗꯨꯒ ꯀꯔꯝꯕ ꯄꯨꯡꯐꯝꯅꯣ ꯃꯗꯨ ꯈꯪꯂꯕ ꯃꯇꯨꯡꯗ ꯑꯩ ꯅꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯈꯤ ꯑꯁꯨꯝꯅ ꯃꯦꯜꯁꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯍꯥꯟꯅ ꯅꯨꯡꯁꯤꯅꯔꯝꯕ ꯁꯨꯀꯦꯇꯨ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒ ꯄ꯭ꯂꯥꯟ ꯑꯃ ꯁꯤꯟꯈꯤ ꯃꯗꯨꯒꯤ ꯄ꯭ꯂꯥꯟ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯄꯥꯡꯊꯣꯛꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯀꯨꯕꯣꯛ ꯑꯃꯗꯤ ꯃꯅꯦꯝꯕꯣꯛꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯝ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯌꯨꯝ ꯑꯗꯨꯗ ꯃꯊꯟꯇ ꯂꯩꯕ ꯃꯇꯝꯗ ꯅꯨꯃꯤꯠ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯗ ꯂꯣꯠꯅ ꯆꯪꯂꯛꯂꯒ ꯗꯤꯛꯁꯤꯠꯄꯨ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯁꯦꯜ ꯊꯨꯝ ꯄꯥꯝꯕ ꯁꯅꯥ ꯂꯨꯄꯥ ꯄꯥꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ
Suketo amadi Melsi na plan asi loinamak sinke haiduna police ta tamlam. Oh, kanagumba amata leitaba tanjada nangna nangi na puroy babu hatpa. Mane. Ay Suketo bu yamna nungsi inspector. Nangna Suketo pamlabadi nangna yum adu thadoglaga dixit po haptana nangna thabak adu pangthokpi. Aduga karigidamak nangna madu pangthoktriba. Inspector. Dixit ti crorepati ni. Ay mahaka kainabadi ngomgani. Adubu mahaki yamlaba lanthum amadi sana lupa kya adudi aiga kainaba pamthi. Inspector. Hingbada paisa jangi. Sana lupa amadi paisa sing aduna Suketo amadi ibani gi punsida maduna afabo igani. Masidagi ibani na thorang asi lokhat kibani inspector. Oh. Nangi nupa bu nangna hana mari leinarama nupa aduga plan silaga mihatin hatpa. Lutpat ka mari leinaba manana nabagidama nangna sinba plan. Hayo. Numit aduda anisuba mi adudi kanano. Inspector. Akhugi mungi driver ni. Oh. Driver aduna matau karamna. Inspector. Yamlaba senpham sing adudagi mangonda su senpham pigi haiduna Suketo ga paw phonarba matungda thongdok si pangthuki. Numit adu numidang pung mapan makhai tarakpa matamda ekhoi imungda changlaki. Amadi Dixit na mathaki floor da leiringai matamda aina makhagi thong adu lonchilamdre haiduna thong lona nanabagidama ai makhada komtharaki. Adubu ai thong adu lolamde. Thong adu komlap na hangdoktuna thamlami. Amadi ngahaki matungda thong adudagi irai laina aikhoigi driver ga Suketo ga changlaki. Amadi aikhoigi khada changlaktuna Dixit pu thangna thinduna hatki. Madupunamak aigi mangmakta da loina pangthuki. Aigi puroi babu Suketo na hanjin mangak samda thangna thinki. Aigi mangmakta da mahak hatpadu ai yengduna leki. Madugi matungda Suketo na mihun holibra haini yengi. Madugi matungda mihun honre haiduna makoina lutpat ka mari leinana mihat ase pangthokpa yana nanwagidamok imung manungi pochai kya marom sai khaiki. Amadi aina siba sana lupa sing adu makhoida piki. Oh, yamna ningthina pangthoki. Nangi na puroibagi lanthum pamba. Hana nanga nuksinaramba nupaga mari tatningdaba. Maram sing asdagi nakhoina pangthokpa thabok thorom singda nakhoina asoiba tarukti langthoklami. Maram sing asidagi akhoina thiraba matungda mihat ase nangna pangthokpani haibase akhoina khangani. Haujikti nangi sel thum pairaba maraibak thiraba nangi na puriba chatkre. Nangna sasu jail da lebe natraga nakhoina toruba thabak adugidamak farsi pirakpa popo ye. Adubu nahaki chahi ani makhai khakta ngaribina chana PSD kanana yo hogadori. Nangna sana pangthokkiba asoiba khongpham amana madudagi asoiba kayam chawna lakpagi haibadu kaisum sangda nang khangba tareni. Masigi matungda police na Suketo hariba miyo asi fagatki. Loinana driver adusu fagatki. English singani tara turukta thokpa thogdok ama oibana haujik makhoi jail da leiri. Makhoi gi mathakta charge sheet thangkal aba matungda court na karamba rai pirkadage haibadu haujik su miyam na ngainari. Tongan ba thogdo wathok ya thokre. Tholiba thogdo wathok sing asigi manungda nupi na nupa hatpa nupa na nupi hatpa. Case sing asi khara manadrabasu iramda masida su thokli. Adu erabadi thogdok sing asi taraga adongi thamoida thogdok sing asibu ninda tawbiu. Matungda lamdam naraktana namagidama. Mathangda case ama puduna lakchigi atonba sing amadi mimanadraba singbu nungsibiu. Pikliba angang singbusu thaujanbiu. Lairaba singda mateng pangbiu. Migi nungaitanaba khak punsida honabirunu. Sanalaipak iramdam kanglaipakna yaifare. Tabiriba singbu jem sagurjamna amukahna khurumjari.
ꯂꯧ ꯑꯃꯗꯤ ꯏꯪꯈꯣꯜ ꯑꯆꯤꯟꯕ ꯑꯃꯒꯤꯗꯃꯛ ꯌꯣꯟꯖꯔꯤ ꯋꯥꯏꯈꯣꯡ ꯀꯣꯟꯊꯥꯄꯣꯛꯄꯤ ꯂꯩꯀꯥꯏ ꯂꯧ ꯑꯃꯗꯤ ꯏꯪꯈꯣꯜ ꯑꯃ ꯑꯆꯤꯟꯕ ꯈꯔ ꯂꯩꯕꯗꯒꯤ ꯌꯣꯟꯊꯣꯛꯆꯔꯤ ꯏꯪꯈꯣꯜꯒꯤ ꯑꯆꯧꯕꯁꯤ ꯄꯣꯏꯟꯠ 10 ꯂꯧꯅ ꯁꯪꯒꯝ ꯑꯃꯒ ꯂꯧꯈꯥꯏ ꯑꯆꯤꯟꯕ ꯑꯃꯒꯤꯗꯃꯛ ꯌꯣꯟꯖꯔꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯋꯥꯏꯈꯣꯡ ꯀꯣꯟꯊꯥꯄꯣꯛꯄꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯧ ꯑꯃꯗꯤ ꯏꯪꯈꯣꯜ ꯑꯁꯤ ꯄꯥꯝꯕꯤꯔꯕꯗꯤ 60094809002 ꯑꯃꯨꯛꯀ ꯍꯟꯅ 60094809002 ꯑꯅꯤꯁꯨꯕꯗ ꯈꯣꯡꯖꯣꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯥꯌꯣꯛꯅꯕꯗ ꯄꯣꯏꯟꯠ 10 ꯄꯥꯛ ꯆꯥꯎꯕ ꯏꯪꯈꯣꯜ ꯑꯃ ꯀꯔꯤꯒꯨꯝꯕ ꯆꯨꯟꯕ ꯈꯔꯒꯤꯗꯃꯛ ꯌꯣꯟꯖꯔꯤ ꯗꯥꯏꯃꯟ ꯇꯤꯚꯤ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯒꯤ ꯅꯝꯕꯔ 9077282001ꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯍꯨꯝꯁꯨꯕꯗ ꯈꯣꯡꯖꯣꯝ ꯕꯖꯥꯔ ꯃꯅꯤꯡꯗ ꯐꯨꯠ 10 ꯄꯥꯛꯄ ꯐꯨꯠ 80 ꯁꯥꯡꯕ ꯂꯝꯕꯤ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯃ ꯌꯣꯟꯖꯔꯤ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ 9077282001ꯗ ꯀꯣꯜ ꯇꯧꯕꯤꯌꯨ ꯃꯔꯤꯁꯨꯕꯗ ꯈꯣꯡꯖꯣꯝ ꯕꯖꯥꯔꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯈꯣꯡꯖꯣꯝ ꯇꯨꯔꯦꯟ ꯍꯦꯛ ꯊꯪꯅꯕꯗ ꯄꯣꯏꯟꯠ 10 ꯄꯥꯛ ꯆꯥꯎꯕ ꯏꯪꯈꯣꯜ ꯑꯃ ꯌꯣꯟꯖꯔꯤ ꯀꯅꯥꯒꯨꯝꯕ ꯄꯥꯝꯕꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯊꯨꯕ ꯑꯃꯒꯤꯗꯃꯛ ꯌꯣꯟꯖꯔꯤꯕ ꯏꯪꯈꯣꯜ ꯑꯁꯤꯁꯨ ꯂꯧꯕꯤꯕ ꯌꯥꯒꯅꯤ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯗꯥꯏꯃꯟ ꯇꯤꯚꯤ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯒꯤ ꯅꯝꯕꯔ 9077282001ꯗ ꯀꯣꯜ ꯇꯧꯕꯤꯌꯨ Admission open. Admission. हंजिन हंजिन